ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯑꯃꯁꯨꯡ ꯃꯊꯪꯗ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤ꯫ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ꯫ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯖꯥ ꯁꯃꯠꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯗꯤꯚꯥꯏꯁꯀꯤ ꯈꯖꯤꯛꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯅꯨꯡꯗ ꯆꯪꯖꯔꯅꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤ ꯗꯦꯕꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜꯕꯨꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯃꯠꯁꯨ ꯂꯥꯛꯑꯦ꯫ ꯑꯣꯖꯥ ꯁꯃꯠꯄꯨꯁꯨ ꯑꯩꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ, ꯑꯩꯈꯣꯏ ꯚꯥꯅꯨꯒꯥꯁ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯀꯣꯃꯜꯒꯣꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨꯁꯨ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯇꯥꯔꯦ, ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯥꯟꯅ ꯑꯣꯃꯣꯔ ꯑꯦꯀꯨꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯚꯥꯁꯥ ꯁꯣꯍꯤꯠ ꯗꯤꯕꯣꯁ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯉꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯆꯠꯊꯅꯔꯦ꯫ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯛꯇ ꯅꯠꯇꯅ ꯋꯥꯔꯜ ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯗꯤꯕꯣꯁ ꯑꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯌꯥꯝꯅ ꯏꯃꯥꯂꯣꯟꯒꯤꯗꯃꯛ ꯄꯥꯂꯣꯟ ꯇꯧꯕ ꯑꯩꯈꯣꯏ ꯊꯦꯡꯅꯩ, ꯎꯖꯩ꯫ ꯑꯗꯨ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅꯨꯡꯗ ꯈꯟꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯣ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃꯇꯪ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯕꯨꯗꯤ ꯈꯪꯉꯤ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ, ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯖꯔꯦ, ꯑꯣꯖꯥ ꯁꯃꯠꯀꯤ ꯂꯥꯏꯔꯤꯛ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗ ꯏ ꯑꯣꯖꯥ ꯁꯃꯠꯁꯤꯅ ꯕꯪꯒ꯭ꯂꯥꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯖꯩ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤ ꯑꯃꯁꯨꯡ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯑꯅꯤꯃꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯣꯏꯅ ꯂꯥꯛꯑꯝꯕ ꯍꯥꯏꯇꯥꯔꯦ, ꯑꯅꯤꯔꯛꯇꯤ ꯑꯩ ꯂꯣꯏꯅ ꯊꯦꯡꯅꯖꯔꯦ꯫ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤꯁꯨ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯁꯝꯃꯦꯂꯟ ꯑꯃꯗ ꯍꯟꯗꯛꯇꯁꯨ ꯈꯔ ꯃꯃꯥꯡꯗꯁꯨ ꯂꯥꯛꯑꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ꯫ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯈꯣꯡꯆꯠꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯔ ꯁꯨꯝ ꯄꯥꯎꯗꯝꯕꯤꯕ, ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯁꯦꯜꯐ ꯕꯤꯔꯃꯪꯒꯣꯜꯒꯤꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯁꯨ ꯏꯕ, ꯃꯩꯇꯩꯔꯣꯟꯗꯁꯨ ꯏꯕ, ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯤꯜꯂꯤꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗꯇꯁꯨ ꯂꯩꯔꯝꯕ, ꯑꯗꯨꯒ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯆꯥꯎꯈꯠꯅꯕ ꯅꯣꯠ ꯑꯣꯟꯂꯤ ꯔꯥꯏꯇꯔ ꯅꯠꯇꯕ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤꯁꯨ ꯅꯣꯠ ꯑꯣꯟꯂꯤ ꯑꯦꯖ ꯑꯦ ꯄꯣꯌꯦꯠ ꯑꯩꯈꯣꯏ ꯀꯕꯤ ꯑꯃꯠꯇ ꯅꯠꯇꯅ ꯑꯏꯕ, ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥꯁꯨ ꯏꯕ, ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯩ ꯑꯥꯔꯇꯤꯀꯜ ꯀꯌꯥꯁꯨ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯁ ꯑꯣꯏꯈꯤꯕ ꯊꯦꯡꯅꯖꯩ꯫ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯅꯪꯕꯨ ꯀꯅꯥꯅꯣ, ꯗꯤꯋꯥꯂꯤꯒꯤ ꯃꯩꯔꯥ ꯄꯔꯦꯡ, ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯊꯦꯡꯅꯩ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯂꯣꯏꯅ ꯐꯪꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯟꯂꯥꯏꯟꯗ ꯈꯔ ꯐꯪꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯖꯕꯅꯤ꯫ ꯑꯣꯖꯥ ꯁꯃꯠꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯒꯤ ꯃꯇꯥꯡꯗ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯂꯥꯏꯔꯤꯛ ꯑꯆꯧꯕ ꯑꯃ ꯐꯣꯡꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯊꯦꯡꯅꯔꯛꯄ ꯑꯣꯕꯤꯒꯇꯥ ꯑꯦꯛꯁꯄꯤꯔꯦꯟꯁ ꯃꯌꯥꯝꯁꯤꯡꯗꯨ ꯏꯊꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯣꯏꯅ ꯘꯨꯔꯦ ꯑꯦꯂꯥꯝ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯂꯝꯀꯣꯏ ꯋꯥꯔꯤ ꯑꯃꯁꯨ ꯍꯟꯗꯛ ꯈꯔ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯤꯔꯦ꯫ ꯇꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜꯗ ꯂꯥꯛꯆꯒꯦ꯫ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒ ꯀꯩꯅꯣꯁꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯖꯤꯛꯇꯪ ꯇꯝꯕꯤꯁꯤ꯫ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯒꯔꯇꯂꯥꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯂꯣꯟ ꯅꯨꯃꯤꯠꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯖꯔꯛꯇꯕ ꯃꯁꯤꯡ ꯌꯥꯝꯕ ꯑꯇꯩ ꯂꯣꯟ ꯃꯔꯛꯇ ꯃꯁꯤꯡ ꯂꯤꯛꯅ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯈꯔꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥꯂꯣꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯍꯥꯏꯕꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯗꯨ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯐꯪꯖꯗ꯭ꯔꯒꯁꯨ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯕꯗꯒꯤ ꯑꯁꯨꯝ ꯑꯩꯈꯣꯏ ꯃꯍꯥꯚꯥꯔꯠꯀꯤ ꯑꯦꯀꯂꯕ꯭ꯌꯨꯅ ꯑꯔꯖꯨꯟꯕꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯅꯥꯆꯥꯔꯌꯕꯨ ꯃꯥꯡꯗ ꯊꯝꯃꯒ ꯃꯥꯅ ꯑꯁꯇ꯭ꯔ ꯁꯤꯛꯈꯥ ꯐꯪꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯁꯦꯜꯐ ꯒꯨꯔꯨ ꯑꯃ ꯃꯥꯡꯗ ꯋꯥꯈꯜꯗ ꯊꯝꯂꯒ ꯁꯨꯝ ꯏꯁꯥꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯁꯨꯝ ꯇꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯋꯥꯔꯤ ꯃꯆꯥ ꯑꯃꯁꯨꯡ ꯋꯥꯔꯦꯡ ꯏꯖꯩ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯔꯛꯄꯁꯤ ꯕꯪꯒ꯭ꯂꯥꯗꯅꯤ, ꯂꯩꯔꯤꯁꯨ ꯕꯪꯒ꯭ꯂꯥ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗꯅꯤ꯫ ꯑꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤ, ꯀꯜꯆꯔ, ꯂꯤꯇꯔꯦꯆꯔ, ꯑꯩꯈꯣꯏ ꯖꯒꯣꯏ ꯏꯁꯩ ꯃꯌꯥꯝꯁꯤ ꯎꯔꯨꯔꯒ ꯑꯁꯤꯒꯤ ꯃꯥꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯍꯦꯔꯤꯇꯦꯖ ꯑꯃ ꯂꯩꯔꯤꯕꯁꯤ
ꯕꯦꯡꯒꯣꯂꯤ ꯔꯤꯗꯔꯁꯤꯡꯗ ꯈꯪꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯁꯨꯝ ꯕꯪꯂꯥꯅ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯕꯪꯂꯥ ꯍꯟꯗꯣꯛꯆꯩ ꯑꯗꯩꯗꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯁꯨꯝ ꯕꯪꯂꯥꯅ ꯋꯥꯔꯦꯡ ꯑꯣꯏꯅ ꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯉꯥꯂꯤ ꯔꯤꯗꯔꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯂꯧꯔꯤ ꯑꯩꯈꯣꯏꯅ ꯃꯦꯒꯥꯖꯤꯟ ꯀꯌꯥꯗꯁꯨ ꯐꯣꯡꯉꯤ ꯑꯩꯒꯤ ꯑꯒꯔꯇꯂꯥꯗ ꯅꯠꯇꯕꯗ ꯒꯧꯍꯥꯇꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯀꯦꯜꯀꯇꯥ इवन बांग्लादेश ढाकादीसु आर्टिकल हंदोक वारी कोन अदु लारिक ओइना खोमजलगा ट्रांसलेशन तौब साहित्य अकादमी फोंग्रे ओजा कुंजमोहन की वारी लोइनाना सु वारी क्या फोंखिबगी लोइनाना वारेंगी लारिक अहूम मरी फोंग्रे मोय बांग्ला पब्लिशर सिंह फोंगनी अदु अꯩꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯅꯠꯇꯕꯗ ꯁꯥꯍꯤత్ꯌꯒꯤ ꯏꯕꯁꯤ ꯅꯠꯇꯕꯗ ꯃꯔꯨ ꯑꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯣꯁꯤꯌꯣ ꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯝ ꯂꯤꯡꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯔꯣꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯔꯝꯃꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤत्य ꯄꯔꯤꯁꯣꯗꯀꯤ ꯃꯇꯝ ꯁꯥꯡꯅ ꯑꯦꯁꯤꯁꯇꯦꯟ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯆꯍꯤ 5 ꯇꯧꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯔꯤꯁꯣꯗꯀꯤ जनरल सेक्रेटरी है तारे साहित्य अकादमी एडवाइजरी मेंबर्सु कोई चही मंगाई टाइम जो हंदक लोरे जो जरमी असिन है की सेल्फ इंट्रोडक्शन है थागचरे ओजा मथंग अखोई ओजा सुबोदिनी लाक्चगे ओजा सुबोदिनी की डिवाइस सी खजिक्तंग की केनो ओय अदोरगसु ओजाना ताबिरगदी ओजागी खजिक्तंग सेल्फ इंट्रोडक्शन हादरा ओजागी फोन की लारिक सिंग अदुगा ओजाना तौबिरंबा केनो सिंग सु खजिक्तंग पनबिरगा नसीगी नुमित असिदा हादरा हंदकी 21 फेब्रुआरी कोई इंटरनेशनल माना लैंग्वेज डे के मरी लेनेना ओजागी वखलदा करी फावबा खजिक्तंग बियो ओजा माना लैंग्वेज डे के मरी लेनेना ओजागी वखलदा करी फावबा ꯅꯕꯨ ꯈꯣꯏꯔꯝꯖꯔꯤ ꯃꯥꯂꯦꯝꯒꯤ ꯏꯃꯥꯔꯣꯜꯒꯤ ꯅꯨꯃꯤꯠ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯤ ꯃꯤꯂꯃꯤꯡ ꯊꯣꯟꯕ ꯃꯃꯥꯔꯣꯜ ꯁꯥꯍꯤత్ꯌꯕꯨ ꯆꯥꯎꯈꯠꯅꯕꯤꯔꯤꯕ ꯑꯩ ꯑꯃꯣꯝ ꯄ꯭ꯔꯃꯣꯠ ꯑꯃꯗꯤ ꯁꯦꯔꯥꯝ ꯔꯤꯄꯣꯟꯅꯆꯤꯡꯕꯅ ꯍꯧꯖꯤꯛꯃꯛ ꯀꯅꯥꯗꯥꯗ ꯂꯩꯕꯤꯔꯤꯕꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤత్ꯌꯒꯤ ꯊꯧꯔꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯏꯕꯁꯤꯡꯒꯤ ꯋꯥꯈꯜꯗ ꯏꯃꯥꯔꯣꯜ ꯍꯥꯏꯔꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯅ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯦꯜ ꯕꯤꯔꯃꯪꯒꯣꯜ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ MD ꯑꯕꯗꯨꯁ ꯁꯃꯠ ꯕꯪꯒ꯭ꯂꯥꯗꯦशꯄꯨ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯅꯣꯂꯨꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯤꯡ ꯑꯩꯈꯣꯏꯒꯤ ꯁꯦꯏ ꯁꯨꯕꯗꯅꯤ ꯗꯦꯕꯤ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞꯂꯦꯠꯇꯒꯤꯅꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩ ꯁꯥꯍꯤत्य ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯒꯤ ꯁꯥꯍꯤत्यꯒꯤ ꯊꯧꯔꯝꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯎꯖꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯂꯣꯏꯅꯅ ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯆꯍꯤ 30 ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤत्यꯒꯤ ꯁꯤꯗ ꯆꯪꯁꯤꯟꯖꯔꯛꯄ ꯖꯔꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯥꯏꯔꯤꯛ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ 3 ꯐꯣꯡꯖꯈ꯭ꯔꯦ ꯑꯩꯒꯤ ꯄꯥꯔꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯗꯤꯋꯥꯂꯤꯒꯤ ꯃꯩꯔꯥ ꯄꯔꯦꯡ ꯁꯤꯟꯊꯔꯤ ꯄꯤꯔꯥꯡ ꯑꯦꯇꯣꯝ ꯕꯣꯝꯅ ꯍꯥꯏꯕ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ 3 ꯑꯩ ꯐꯣꯡꯖꯈ꯭ꯔꯦ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯐꯣꯡꯅꯅ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯗꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯩ ꯄ꯭ꯔꯦꯁꯇꯔꯤ ꯁꯤꯗ ꯅꯠꯇꯅ ꯑꯩꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜ ꯀꯔꯤ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯑꯦꯟꯊꯣꯂꯣꯖꯤ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯍꯥꯞꯆꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ
ꯍꯟꯗꯛꯇꯁꯨ ꯐꯣꯡꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯣꯂꯤꯁꯤꯇꯤ ꯁꯣꯁꯥꯏꯇꯤꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯩꯅ ꯍꯦꯛ ꯁꯥꯍꯤꯇ꯭ꯌꯗ ꯈꯣꯡꯗꯥꯖꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯪꯁꯊꯥ ꯂꯩꯀꯣꯜ ꯑꯃ ꯂꯩꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯣꯜ ꯍꯧꯖꯤꯛꯀꯣ ꯂꯩꯀꯣꯜ ꯑꯩꯈꯣꯏꯅ ꯁꯝꯗꯟꯕꯤꯗ ꯂꯩꯀꯣꯜ ꯑꯣꯏꯅ ꯄꯤꯖꯔꯦ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯁꯤ ꯄꯨꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ 2011 14 ꯐꯥꯎꯕ ꯑꯩꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯄꯨꯖꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧꯁꯨ ꯄꯨꯖꯈ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯅꯨꯄꯤ ꯉꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯤꯡꯈꯠꯆꯕ ꯑꯗꯨꯒ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯇꯧꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡ ꯉꯥꯛꯇꯅ ꯁꯦꯝꯒꯠꯆꯕ ꯑꯗꯨꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯑꯃꯅꯤ ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟ ꯑꯩꯈꯣꯏ ꯁꯦꯃꯤꯅꯥꯔꯁꯤꯡ ꯁ꯭ꯇꯗꯤ ꯀꯩꯁꯨ ꯑꯗꯨꯝ ꯐꯣꯡꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯗꯒꯤ ꯁꯖꯤꯕꯨ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯟꯊꯣꯂꯣꯖꯤꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥꯗ ꯑꯦꯟꯊꯣꯂꯣꯖꯤ ꯑꯩꯈꯣꯏ ꯐꯣꯡꯖꯩ ꯑꯗꯒꯤ ꯁꯩꯔꯦꯡ ꯑꯗꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯖꯔꯅꯦꯜ ꯀꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯣꯡꯗꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣই ꯇꯧꯖꯕꯅꯤ ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯣꯂꯤꯁꯤꯇꯤ ꯁꯣꯁꯥꯏꯇꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯑꯣꯏꯖꯩ ꯑꯗꯨꯅ ꯇꯁꯦꯡꯃꯛ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12 ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯏꯃꯥꯔꯣꯟꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕꯁꯤꯡꯒꯤ ꯋꯥꯈꯜꯗ ꯏꯃꯥꯔꯣꯜ ꯂꯩꯅ ꯍꯥꯏꯕ ꯊꯤꯝꯁꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯌꯥꯝꯅ ꯐꯖꯕ ꯊꯤꯝ ꯑꯃꯅꯦꯅ ꯑꯩꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯔꯝꯕꯒꯤꯗꯃꯛ ꯑꯏꯕꯤꯁꯨ ꯂꯩꯔꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯤꯅꯤ ꯑꯗꯨꯅ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯃꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯔꯛꯄꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯦ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯃꯥꯔꯣꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯛ ꯋꯥꯡꯅ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯏꯃꯥꯔꯣꯜꯒꯤ ꯅꯨꯃꯤꯠ ꯑꯃ ꯀꯩꯅꯣꯗꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯃꯥꯂꯦꯝꯒꯤ ꯏꯃꯥꯔꯣꯜꯒꯤ ꯅꯨꯃꯤꯠ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯑꯃ ꯄꯥꯡꯊꯣꯔꯛꯄꯁꯦ ꯑꯩꯈꯣꯏꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯑꯗꯒꯤ ꯑꯗꯨꯒ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯖꯩ ꯑꯗꯨꯒ ꯁꯤꯡꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯄꯣꯛꯆꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯐꯣꯡꯗꯣꯛꯅꯕꯒꯤ ꯎꯄꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯔꯣꯜ ꯍꯥꯏꯕꯁꯤ ꯁꯤꯗ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯂꯩꯖꯗꯦ ꯑꯗꯨꯅ ꯏꯃꯥꯔꯣꯜꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯤꯕ ꯃꯈꯩ ꯆꯥꯎꯈꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯥꯇꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯇ ꯌꯦꯡ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥꯔꯣꯜ ꯍꯥꯏꯕꯁꯦ ꯆꯥꯎꯈꯠꯂꯕꯗ ꯖꯥꯇꯤꯁꯨ ꯆꯥꯎꯈꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯁꯃꯥꯖꯒꯤ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯏꯃꯥꯔꯣꯜꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯕꯨ ꯉꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯉꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯕꯨ ꯉꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯦ ꯆꯥꯎꯈꯠꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯖꯥꯇꯤꯗꯣ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯅ ꯆꯥꯎꯈꯠꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯥꯒꯤ ꯂꯣꯟ ꯑꯗꯒꯤ ꯃꯁꯥꯒꯤ ꯁꯥꯍꯤꯇ꯭ꯌ ꯂꯩꯖꯗꯕ ꯖꯥꯇꯤꯗꯨꯗꯤ ꯑꯩꯈꯣꯏꯅ
ꯃꯨꯠꯈꯤꯒꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅꯐꯥꯎ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯏ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯥꯇꯤ ꯑꯃꯈꯛ ꯍꯤꯡꯉꯝꯃꯤ ꯖꯥꯇꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ C8 ꯁꯦꯗ꯭ꯌꯨꯜꯗ ꯆꯟꯗꯅ ꯈꯣꯠꯇꯅ ꯚꯥꯔꯠꯀꯤ ꯂꯣꯟ ꯑꯩꯈꯣꯏ 22ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯟꯗꯅ ꯑꯩꯈꯣꯏ ꯑꯋꯥꯡꯕ ꯊꯥꯛ ꯑꯃꯗ ꯑꯩꯈꯣই ꯇꯁꯦꯡꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯣꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯊꯥꯛ ꯋꯥꯡꯅ ꯂꯩꯌꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯈꯣꯡꯖꯦꯜꯁꯤ ꯌꯥꯝ ꯍꯦꯟꯅ ꯑꯇꯣꯞꯄ ꯂꯣꯟꯁꯤꯡꯅ ꯌꯥꯡꯅ ꯆꯠꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯒꯤ ꯈꯣꯡꯖꯦꯜꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯡꯈꯠꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯤꯗꯪ ꯊꯝꯖꯔꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯃꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯇꯦꯟꯇꯛꯅ ꯑꯣꯖꯥꯒꯤ ꯏꯁꯥꯒꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩ ꯈꯔꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯃꯃꯥꯂꯣꯟ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯕ ꯑꯃꯁꯨꯡ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯒꯤꯗꯃꯛꯅꯤ ꯍꯥꯏꯅ ꯀꯠꯊꯣꯛꯆꯔꯕ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯁꯤ ꯅꯨꯃꯤꯠꯁꯤ ꯂꯥꯛꯄꯁꯤꯗ ꯑꯇꯩꯁꯨ ꯍꯦꯟꯅ ꯃꯍꯩ ꯌꯥꯜꯂꯕꯥꯅ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯊꯖꯔꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯑꯕꯗꯨꯜ ꯁꯃꯗ ꯑꯣꯖꯥ ꯁꯃꯗ ꯇꯥꯕꯤꯌꯨꯀꯣ ꯇꯥꯏ ꯍꯣꯏ ꯑꯣꯖꯥꯒꯤ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯒꯤ ꯑꯩꯈꯣꯏ ꯑꯇꯩ ꯀꯔꯤ ꯁꯪꯁꯊꯥꯟꯗ ꯌꯥꯎꯕꯤꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯟꯗꯛꯀꯤ 25 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯥꯏꯒꯗꯕ ꯏꯟꯇꯔꯅꯦꯁꯅꯦल ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯑꯩꯈꯣꯏ ꯚꯥषꯥ ꯁꯣꯍꯤꯠ ꯗꯤꯕꯣꯁ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯑꯦꯀꯨꯁꯤꯕ꯭ꯔꯥꯏ ꯃꯣꯍꯥꯟ ꯑꯦꯀꯨꯁꯤꯕ꯭ꯔꯥꯏꯁꯦ ꯁꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯏꯃꯥꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯇ꯭ꯔꯤꯚꯥषꯥ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔ ꯇꯥꯡ ꯑꯦꯖ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯁꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯛꯇꯕꯒꯤ ꯑꯋꯥꯕ ꯈꯔꯗꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯔꯅ ꯁꯨꯝ ꯍꯣꯠꯅꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯈꯣꯏ ꯄꯥꯕ ꯏꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯨꯝ ꯂꯩ ꯃꯩꯇꯩ ꯃꯌꯦꯛ ꯅꯠꯇꯕ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯅ ꯏꯕꯁꯤꯗꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯣꯖꯥ ꯁꯃꯗ ꯉꯁꯤꯒꯤ episode ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯔꯤꯕ ꯑꯩꯒꯤ ꯒꯦꯁꯠ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ CH ꯁꯨꯕꯣꯙꯤꯅꯤ ꯗꯦꯕꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯀꯔꯤꯁꯤꯒꯤ ꯀꯔꯤ ꯇꯧꯔꯤꯕ ꯂꯥꯡꯕꯤꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯃꯣꯗ ꯄꯨꯝꯅꯃꯛꯄꯨ ꯌꯥꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯣꯏꯅꯃꯛꯇ due respect yaki kari hainu yaki mingdi Muhammad Abdul Samad yak Bangladesh tagini practically yakti bank ta chakri toromba bank officer oni chakri toromba mani do yakhoina lairi wasi Manipur dagi lapkhraba Muhammad Mutare state so alada ni ikoi sida larik tambashu ikoi mitei rona tambagi chance pangde ikoi Bangla na tambani audagi ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯅꯤꯄꯨꯔꯅꯤꯅ ꯏꯁꯥꯒꯤ ꯀꯝꯅ ꯍꯧꯔꯛꯄꯅꯣ ꯔꯨꯠ ꯂꯦꯚꯦꯜ ꯊꯤꯔꯨꯕꯗꯒꯤ ꯈꯪꯅꯤꯡꯕꯅ ꯁꯨꯝ ꯃꯅꯤꯄꯨꯔꯗꯒꯤ ꯗꯥꯇꯥ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯁꯨꯝ ꯄꯨꯋꯥꯔꯤ ꯑꯃ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯒꯤ ꯍꯧꯔꯛꯄꯒꯤ ꯑꯗꯨ ꯏꯔꯨꯕꯗꯒꯤ ꯑꯗꯨ ꯌꯥꯝꯅ ꯔꯤꯇꯥꯌꯔഡ് ꯑꯣꯏꯔꯛꯑꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯕ ꯃꯇꯨꯡꯗ ꯃꯔꯨꯞ ꯃꯄꯤꯖꯥ ꯄꯨꯝꯅꯃꯛꯅ ꯏꯕꯩ ꯄꯥꯔꯠ ꯊꯥꯒꯠꯄ ꯀꯥꯔꯅ 2019 da Manipur chalubada Manipurda gi yana urakpa adanakpa chatpada halakpada thengnarakpa punmagadu yakta travel koina lamkoi wari oina yak maduma ijagare adu sarasu je yakesu patro potrika karigrata prabandho iwa Manipur
सब याके मणिपुर विषय दा मणिपुर के सब्जेक्ट इवा याके करी चुंदुगा पांडुलिपि अमा रिसेंटली याक प्रेस द पीसी राय खली अदो मादुशो मणिपुर व मणिपुरी मुस्लिम आयदना ममिंग तोचरा कल्ले अदो मादु मशुलाई एकोगी बांग्लादेश ता लैवा ब्रिटिश हामलदा भानुबिल प्रजा विद्रोह किबा भानुबिल मौजादा प्रजा विद्रोह किबा मादु मरमदसो हिस्टोरिकल खरा लेफ्ट लाइवनी ना मादु बुशो ट्रू करी दो या कोई हिस्ट्री दो मादु पुथोक्तना भानुबिल प्रजा विद्रोह की सो लारिगमा याके पांडुलिपि अमा कुत्तलाई साइरेंगे सो लारिगमा मोटा-मोटी याके लारिगमा लाई तो या करी दी प्रैक्टिकली दे या कोनो राइटर नते आवने अदो सुम याके रूट लेवल करी तो उदगी याक सुम ई उदगी फाइना सुम ई वाय थागले उदे बांग्लादेश ता लेरिबा मणिपुरी मुस्लिम मनुंगा लारिक ई वगी करी सी am wat pani na mashi usu inspiration pina wai dane ya सुम ई वनी अदो अदो लोमक्ता याना नशीगी या कोई की भाषा आंदोलन कोई की बा 52 की 21 फेब्रुआरी दा बांग्लादेश की मी खरा थवाई कतो के बा मादू को मरी लेना ना 1999 दर माले से वो इंटरनेशनल मदर लैंग्वेज दे आय दन लव की बने अदो मादू मरी लेना ना नशी की या कोई की एपिसोड करिए सी लांग लिवनी तो 52 की भाषा आंदोलन छी या कोई की मतम दो देखो पाकिस्तान हायरे पाकिस्तान ओइरागा पाकिस्तान दशो सी लोल द मयामा मने दो पंजाबी आओ देखे बेलुची सुनतो दना लोल मयामा ने बांगाली सी मेजॉरिटी मीने आवने इको मेजॉरिटी सी वो डिप्रेस तोरागा सीधा उर्दू चालू तो ने तो वो दगी माउ देखे मूवमेंट से हाउ मने आवने अदो मोहइदो ना थवाई कलम बाई कारण ना सी इंटरनेशनल मादा मोहइदो ना थवाई कतो अमद्रबदी नशीगी हतो इंटरनेशनल मादा देसी सिगी दिndo itadna tai dindo show rambe ai do mohoi buso ningsing dana mohoi ge mathak na show ningsing baga loina na ana hai jaga to ri de koi जात मचा de संख्या the wat pa संख्या de number wat pa bangladesh ta lai ri sum do dana koi ya koi na bangla na hai wadana kudro ni gusti hai re kudro ni gusti ya koi sida lai ri si ni phu ga mangarom ni मासिकी मरोल दसो कोई नो जी गवर्नमेंट दा करी दे এখন থাঙ্গালি উনাবো একই কি লারিক সোল বসিয়ে মণিপুর দে যেরকম মিতেই রনা আমাকে মাদার ল্যাঙ্গুয়েজ তা তাম্বাকে সুযোগ তো একই সিধে লাইতাবনি নাই কই না একই গভর্নমেন্ট দা প্লেস তৌরি উনাবো একই কি প্রাথমিক শিক্ষা মাসি মাধ্যম সে অন্তত প্রাথমিক শিক্ষা সে একই কি মাদার ল্যাঙ্গুয়েজ না করি তৌরবর দিয়ে একই কি मेधागी विकास लारिक तंबकी करिए सिया आरो इजी होई गनी ना भाई मान के करना मार पोक लगा प्रथम ममादगी ताव भाषा आशिनी लोन अरेवा अदो स्कूल दे चलागा आई कोई नहा महीना बांग्लादेश सोलवा है ना मोय पूरा करिसी लारिक ते इरिवसी मोय भाव तावंगम दे अदुना मुखस्थ तवरगा सम सोलवा सिना प्राथमिक तके या कोई ज्ञान या कोई की लारिकी करीदा ज्ञान तावंगम दे अदुना या कोई मादु क्लेम तो द गवर्नमेंट सो क्लास 2 फावा प्री प्राइमरी करीगा प्री प्राइमरी गा लोयना ना दो क्लास 3 2 फावा तंबगी गवर्नमेंट ने एडमिट होना जात खरेगी जात मरी मंगागी मादु प्राक प्राथमिक ता मामा मरोल ना तंबई तवरगा सातु यामना प्रोग्रेस होइद्रे आवा द्वितीय स्टेप ता आरो सु भाषा करे इंक्लूड तो गदम ने को मितई लोन सह मणिपुरी आइरे को सिदना मणिपुरी लैंग्वेज आशी सिंगसी एको करी द पुजल गदबनी अदु यामना स्लो बे कारण ना एको के नहा वगे सिदे यामना बांग्ला की प्रभाव ना करी ना एको इमारन से काउजल लगपा इमारन से या कोई व्यवहार तो उन दबे कारण ना एको के यामना करीनी अदुना गवर्नमेंट द सु एको के कारण क्लेम तो ओवर सुंदोदना अनुष्ठान तवरगा गवर्नमेंट द सु क्लेम तो ओवर आमा एकना मणिपुर दगी शो करी एको बुखरा टेक्निकल सपोर्ट तो ओवर जाते इमारो बसी तम्मा वदना या कोई मित करी सी मिते रोल से काउतुक तनबा दो मादुगी
wakal karisu audagi prayer su kari da Manipur ki mamangai da soi ko chalu wadu su Manipur chief minister ko ge convention da maso guest oin la mi mangon da soi ko claim torami matung da soi ko amanira krum ma ka wari sana ba telephone da su mobile da su wari sana hare amak Manipur ki amukok jalal sheikh na sida lak pada ma soi ko ai ko sida imarol ki khara tambagi khara wat pa khara kauthora pa bangla ge amna prabhav hoba chauba sorry jamni ai kano si akoi gi yum si kano tor oja mayam tabi ko tai ado masi kari to uthui akoi anak ki hello support uthui asi haire ga sum part se sidal la jana hello tabro oja tai ne tai video su clear hoy hello tai tai hello tai ne hello 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 tai ne tarbo joja okay tai okay tai video sorry to koi kano tor koi power disconnect koi ka had something happen in koi gi swai sida haita power kano si chakhai kano koi gi electricity lai khidaba aduna koi total kano si shut down oil de so then agi phone dadi ai phone si kano leiba battery charge tawna leiba aduga data su leiba aduna wifi later su phone de goina kom correct tawbani mayamda amka hanna ngakpina bani singjari akoigi koi technical problem haitare aina leiriba yum akoi Montreal si kayadi power outage kya oigan dia doraga su handaki kai hatare weather gi tamchiraba weather gi kenosina khaji khanak marmakta weather gi kenosina koi power outage koi electricity leitaba mai leitaba gi kenosi thengnei dunga si su mutugi matang chapchana thoe mokhe sana mayamu ngakpigani koi hoji oja samata wadi sum hodo amni ko oja gi lotion bi garba idi marakta ta haudre khara mani passport si loi jalle Ojani khasa uno okay okay thank you oja amka shu yengbiri ba kanator mayam bu shay amka shu ikai khum najari amka shu luksari khoi gi technical problem da gi hak kanu da gi khoi gi live si da gi ha ma pan da le jarure du ga loina na
ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯥꯏꯚꯇ ꯌꯥꯎꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯑꯩꯅ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯃꯊꯪꯗꯗꯤ ꯑꯣꯖꯥ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯃꯉꯣꯜꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯉꯁꯥꯏꯒꯤ ꯃꯃꯥꯂꯣꯟꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦज ꯑꯦ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ एज ए प्रोविंस अखोना तौफम थोकपा तौरी हाइतार अदो तसेंगना मणिपुर मपानदा लेबा आसामनबु खर फारे खर यामना लेबना मितेसे कोई त्रिपुरा गुम्बा बांग्लादेश गुम्बा बेंगोली मरक्ता कोई मिटोक मरक्ता लेबा अखोना ngasi ngasi ai basingna maruina ai basingna thengnani ba awa basigi matang dasu asibu kamaina overcome tawraga manipuri lon da akoi mite lon ima lon da koina iba ngamba pa ba ngamba gi kaino si oja asim tan khim thambiram adu loina loina tripura da kari kari thabak chathari ima lon chakhot na ba amasung oja na kari gi thabak paikhat piram ba paikhat piri adu gi matang su khik tan thambi oja sigi numidasi koi international mother language day haina malen sindhuna pangthui biki maru di 1952 da Bangladesh language movement chathagi badugi ninghin moina to bani aduga mamang da Bangladesh ta bhasha divos ena moina observe to rumdagi international mother language day observation ma lakhibi matang da koi Tripura gi su ama rule ma di leimai na khandi adu wari kitang tawjagi ai wari agi topic se lakhi koi Tripura da koi education minister ramba kabini masi unin sarkar na mana maru ne initiate lauraga 1994 da koi 21 February Bangla lon gi tamak observation to ramba se moina semdoga mana koi imalon numit mother koi language day na mana Tripura da observe to mana slogan ani puthui sob bhashar sommane sob bhashar bikase lon punamakpu ikai khumnaba lon punamakpu chakhotpa ade aigi amar matribhasha tumar bhatribhasha aigi imalon nangi isinaugi lon ne ba slogan ji mangda thammaga government level dini education department na asibu mother language day na observe tore lon mayam amabu lon amana nungsigedabani adu lumisiga lon puna makki kabi mayam tawga multilingual voice meet pangthokpana karina chingba si ahanba Tripura dagi hauji adigi mathangda khogi asigi international mother language day oina puthona bagi dabi pukhatki si Bangladeshi kumila je koi Tripura gi Sunamona sub division thanaba mafamani Rafiqul Islam aina mana Canada da lehiba Bangladesh war gi matamda ma Tripura da lerami adidi mai mata kya su Tripura gi huji Sunamona aire mafam je le Tripura gi amna close relation lebami Shafiqul mana Canada da gi ate itilon mayam jilon puchalaga akoi mother language lovers of war level kena mai sangstan ma linghalaga 1998 ahanba UNU da adi matamdugi Secretary General Kofi Annan moina chithi bibasi numidasi February gi 19 numidasi International Mother Language Day prithibi bhumna observe to noben ade ko na moina hairapasi sigi department chi UNESCO da tawgadabani habadagi mani UNESCO da mukche pikhale UNESCO na haina adu maina individual ore jare karigumba state amadagi rastro amadagi proposal lakpatani habadagi moina Bangladesh ki matamdugi Prime Minister Sheikh Hasina da habada maso harau jarana Bangladesh ki government na UNESCO da proposal de pikhatpadagi adidi hujiki 1999 gi November 17 da moina UNESCO na warepsi laure mathangi chahidagi 2000 gi February 21st February numidase prithibi pumda International Mother Language Day observe to ne na unobi appeal to bodigi hujik mafam da tawri do aina 70 gi decade ta ai akoi jigi jigi matribhasha divos
इमालोन नुमित है ना पांगथोक की ममांगदा अइना इसाना थेंगनजबा मसिंग लिक्पा मसिंग यामा मयाम मरक्ता लोन द मसिंग लिक्पा कांगुगी मयाम थेंगनरिबा अवाबदो अइ पर्सनल एक्सपीरियंस ले अदुना लोन असि अखोय बांग्ला मनुंगदसु ईस्ट बेंगोल मीसिना कलकत्ता द चलगा मतमदो मोयबु मोयना ngang लोन असि बेंगोल ना ngang लोन दुगा ईस्ट बेंगोल ले ngang लोन सिगा खेनबा लेबना मोयबु मरुएना मतमदुगदि मोयना अयाम रिफ्यूजी होना चटपा बेंगोल अदु मोयबु हंदने येंगना मोय लोन सि ngang pa मतमदना बंगाल लंगनेरमि याम असिगी तौना अदुगी भानु बंदोपाध्यायना बेंगोल ले चकिबा लाई जाम हेबा मिनी एमए पास नि मा जामना कॉमेडियन मनी माना माना नुआखली मरोन सिंगांग माना फागी तोना हाय अखोयना बंगाल ओरो नोयना बंगाली ओरो अदु कोई जेंडर द थादरगदी अखोयना निपा होइतारे नोयना नुपी होइबा तारेना माना फागी होइना तोक्तुएदी असि अदर आइसु अइना तमपा स्कूल दि अखोय अचौबा मिते इंता ताबा स्कूल खुंजाव दुगा तमपनिना स्कूल अयाम 50% मथक्ता मिते नितनी अखोय लोइना बांग्ला स्कूल जु ngangnare असुम nganगमनि अखोयना बांग्ला जि लोंकुप ताना ngangnaba लोन जि सेंगदबा अदा अइना आगरतला दा टाउन की अचौबा स्कूल ला मतमदा अइना ग्राम देसु लाए लोन जु सेंगदबनिना अदिदि अखोयसि अइगा लोइनाना चिंगदेगी लाकपा चिंगमी मयाम जि मोयनसु मोयनु कोकबोरक त्रिपुरी मरोन ngangbaniना मोयना लाकपा मोयना ngamma मरोन जि लोन जे बांग्ला सेंगवाली तो अखोयसिबु मोयना करीम कथाइना अखोयना ngamba बांग्ला जि लौना करीम कथाइ तौबु अखोय यामना अदुगा जाम हार्ड ओइदि अदुना आई कोनदी जी 94 के साइड मतंगदा लागदी लोन पुनमपु अदुमाइना तौरगदबनी इकाय खुनबगदबनी हाइबा वासी लाकपदगिदी सुमाइना लोन लौना लंगनरम्मा करी तौबसी अखोय चखरे जामना लोन अमबु अमना रिगार्ड तौबा नुसीबा लोन जिंगांगमदे खितंग सोरगसु अदु करिमतोयना खंदबा अदुमाइना असिगी वखनजि लाई अदु अइगी इसादा थेंगनबनी अदु अइना हाइजेनिंगबसी लोन पुनमक्ता सि ले इंग्लिशदसु फजना ngang namjagadi maina langnaba tauba lei akoi manipuri manungdasu imphal ngangiba phajaba lonchi de mapan thokraga andro da ngangba khangde kakching da ngangba khangde yede akoi tripura dasu bangladesh so akoi ngang se bangla jam na ngang masiga aduna asilona akoi manungdasu lon khoi haiba to na langnaba adigi manipur gi chingmi singna chingdegi laga imphal da laga moina broken manipuri loan ngangaga mohoi budu akoina loan du oide haina langna khonan tawbi asi ju apagi loan khuding makku akoina regard to bogi wakhandagi adum si tawrage dabani akoina konsenge dabani mona loan ngangba spoon bale asu konsenge dabani ai isana su asigi angapa experience mani bitter experience hai dai aduna si akoi kon mada international mother language degi consciousness ma por loan kudi ma ko ikai kuma loan bu regard to ba si yam phajaba por mani aduna akoina imalon si jabadagi tripura da akoina leiri che chahi chani janghai mathakta akoina tripura da leira ga jo akoi loan ji kaw de loan khara khoiram ba ja akoina ngang ba da bangla khara bangla gi influence lebani na bangla wahai khara jawram ba ja adu ergasu loan je koina kaudana leibana mi asi jamna koi chauthukningai podmani tripura da khudam moina hairaga chingdagi agortola da laaga chingmi kangu singa koi local tribal tribal maruina tripuri kangu singje kokburo kaiba moina laaga agortola da laaga moi generation amada moi loan je kaudega bangla sina moi mother language ui aduna ade moina mukamu town da lehremina moina मागी लेहौरीबा चिंगमी हिंदुबु मोइना पहाड़िया आइना मुका मोइना लंगने तौ अदु मोइना सावरना चिंगदा लेबा ट्राइबल जिंगिना टाउन दा लेबा ट्राइबल जिंगि मोइना सावना हायनि मणिपुर दगी सुथामना लागा सही चनी जांगै मथकता लेरगसु मणिपुरी न ममालोन काउद्रगा चिंगदगी आगोरतोला दा लागा जनरेशन अमदा लोन काउरिबसी मणिपुरी जी तम मोइना फु मोइना खुदम मोइना लिबनि aduna akuna
loan asi ngakna thambata natana khoi sigi matumda hujiti jamna nungaire akoina jamna laina aigi aina angang ori matamda manipuri lari se u phangde do mai bengali mai goiragasu pronunciation khena banina akoi manipuri pa basi jamna wana thoki adidi amana iba matamdasu bangla gi pronunciation matungde irakpina banandasu jam slow manga waheju kaya changi adu akoina sufficient lariksu phangda isabu develop tongabagi adugi matangda akoigi 1981 dagi agartala book fair oiraba matungda akoina initiate tawna akoi manipuri naharol sahitya premi maruwaina matamdugi naharol sahitya premi gi general secretary malamabum gojen mana maruwaina initiate tawraga mathang akoi agartala book fair da 1985 tagini lain naharol sahitya premi lain naharol sahitya manipuri sahitya purisot Malana la stall hang bada koi lari ni am ja koi le matam da manipuri lari ai tante manipuri pamba mi mayam lari sia koi le phang phangye adu mayam pana ni koi na sum isana develop to the body to in manipur cha chaba phangba hujikti jamna nuai ra koi gi youtube leire de tv channel mayam ji tawraga aina hujik jamna koi gi ai manipur akasbani imphal adidi is tv gi pau tai to anu ba wahi kaya hujik phangi adu hana dugi phangam de adu amana akoina bangla wahi mayam sijeram base replace tawraga hujik mayam tawdi sarkar hairam je lenga haigre chatro hairam je mahi roi mahi sang yam phaja phaja khoi wahi le ram chi akoi sawabuti haiba khangde hana ngadi mayam sijenaram mayam loina replace to is jamna phaje si akoi hujik adu sum ai regular ta ji wahi anu mu kya phang aduna sahitya itara di magi asi environment da leita akoina bangla itaraga hujik akoi Sharat Chandra Bonkim gi ladik paraga hujik bangla literature iru di kanan su pare digi loan hujik chanadraba loan aduna aina hujik itara di latest magazine khoji bangla gi magazine latest adi potrika da iriba adi mayam ngangnariba si mayam siga ai tasta litraga di aina ira iba loan do ai literature do moina ke tungi su editor mayam na lo do koisu akoina tripura thamna leiraga akoina irakpasiga akoigi nakongda tum hogolakpadagina hing tum jangba bauji loina nakongda changji bangla londa ni aduga 10% lomta nimiti ron akoina ta phangije lari akoi pare desh pagani anando baja pagani teji paper ke asi loina pani do regular bang manipuri si pa hui ti akoi online da no hunde ke do pa phangi adi matamdi phangamde aduna aduguma environment da ma leibagi darkar ta entra de akoigi jamna up to date oinam da ba asigi problem mayam manung siga akoida sahitya wakhandi bangla sahitya jam chapalo bangla sahitya nang leibanina aigi segengi bada khangde wari masai bada khangde warengi bada khangde wakhannadi ajauba koi adudi leire adu phongdorokpada akoina environment je manipur gi circle gi mapanda leibanina akoida lam awabo uragasu akoina lonji nusi jebanina asi manunda akoi sum honi ibasi hanan akoina phongmadu lon oide manan soi kai do jamna ngangami do koisu sengdo no be honi asi manunda akoina tawribasi ibasi mayamsi aduga amana akoigi manipurda khara ama akoigi misconception haigadra karino akoigi manipurgi imphal gi wahi si natana ati hek lunda iragadi adu chanadaba lolni colloquial ni aina jam indungna thamba ma tawri adu jamna lan ma wakhan mani bangla da su magi akoigi dialect jamde hairugadi androgi kaksingi moirangi dialect amani tan leiriba bangla da leiri si dialect jam rupuni amaga phauna banate moigi kumila are silete ngangna riba dialect ka Bangladesh mon the West Bengal to Sylhet ngane be dialect no khali ga chattogram ga ama phauna banate aduna
साहित्य मना कोंझलमद्रगदी मागी स्टैंडर्ड लैंग्वेज बांग्ला सि लेरमद्रगदी माई तोंगान तोंगान लोइना सिलेटी लोन मा तोंगान ओ हिबी वारीनी नुआखली लोन ओ हिबी वारीनी चोट्टग्रामी लोन ओ हिबी वारीनी अदुना मोइन इरप्प मतमदा नोवेल वारी मचा इरप्प मतमदा कैरेक्टर सिने सिलेट के ओरदी मागी कैरेक्टर दोमा सिलेटी मोरंगांगनी अदुना आइना नोवेल की कैरेक्टर दुगा केलकता की केलू मोरन केलकता ngana ba londo nganglurodi adu live with the character to asi jam mogi drama da adidi wari macha da novel da sayeng da budi ayam standard language ngani asi mayam si jam paksak na season na ba yen bengal da sumai bengal da rar from the ngana riba the character si sautral ori sautral moroni ngana ba moi bangla do dialect season na ba kadi to koi su akoi gi loan da novel da magi mana phajana irappa matam dudi magi standard language na irani ado character ngana matam dudi mai dialect sing du mayam adu season aga da bani asiga loan ji chumde loan la le haba wakhan ji thadok mathau ni magi loan di mai dialect mayam le yagi loan do loina support ka da bani aduna pa sangasi site tu su u phami ko ni sangasi ki sangasti si ta seng na ngang na ba loan na te mayam na I ni loan ni aduga koi misam mayam na ngang pa matamda koi gi opobong so loan adedi mayam adu direct mayam season na mai aduga phangri dun aduna si tauba ade amana akoi manipur gi critic mayam reader mayam na su mapan manipur da assam di moina dung jaba lere ma bhau moi manum manipuri lona tamphangi bangladesh da tripura da koi leri basing di adugi tambagi khudung chaba jam phangde bangla gi sapuji jam kanna koi da lei akoina chaw mayam nak jam tarabda 50 100 family oidi jam achoubo khun hai tare bangladesh ti ati 10 mi tara mukna moi khunna ma oina sena leiba mayam jawri bhanung asden khara jam pang tari ba te di tinga ta khapuni adui marakta ga akoi loan je bangladesh te loan ingana thamna sige phaja phaja sereng kya moina tholei ji akoi yamna si encourage tafum thui mayamna onjanbam thui si ai sai hairaga mathang yemu raunga wa ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯅ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯧꯕꯇꯕꯨ ꯑꯋꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜ ꯃꯩꯇꯩꯁꯤꯡꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯛꯇꯕꯅꯤꯅ ꯂꯣꯟ ꯉꯥꯡꯊꯣꯔꯛꯄꯗ ꯅꯠꯇ꯭ꯔꯒꯅ ꯉꯥꯡꯕꯗꯗꯤꯈꯔ ꯐꯔꯦ ꯑꯗꯨꯒ ꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒꯅ ꯂꯧꯁꯟꯕ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯕꯦꯡꯒꯣꯂꯤ ꯈꯔ ꯌꯥꯟꯕ ꯑꯗꯨꯒꯤ ꯑꯋꯥꯕꯁꯨ ꯑꯣꯖꯥꯅ ꯇꯝꯕꯤꯗꯨꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇ꯭ꯔꯤꯄꯨꯔꯥꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯏꯃꯥ ꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯑꯋꯥꯕ ꯈꯔ ꯅꯨꯡꯉꯥꯏꯕ ꯈꯔ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏ ꯂꯣꯟꯌꯥꯟꯕꯨ ꯑꯣꯏꯔో ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯑꯣꯖꯥꯅ ꯇꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯖꯕꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯇꯒꯤ ꯃꯩꯇꯩꯂꯣꯟ ꯑꯣꯟꯊꯣꯛꯄꯒꯤ ꯃꯌꯦꯛ ꯑꯣꯟꯊꯣꯛꯄꯒꯤ ꯑꯋꯥꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯂꯣꯟꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨꯝ ꯈꯔ ꯃꯤꯄꯥꯏꯅꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯑꯋꯥꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯈꯣꯟꯁꯨ ꯁꯨꯝ ꯇꯥꯕ ꯐꯪꯉꯤ ꯑꯣꯖꯥꯗꯒꯤ ꯈꯖꯤꯛꯇꯪ ꯇꯥꯖꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨꯝ ꯈꯔ ꯃꯤꯄꯥꯏꯅꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯑꯋꯥꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯈꯣꯟꯁꯨ ꯁꯨꯝ ꯇꯥꯕ ꯐꯪꯉꯤ ꯑꯣꯖꯥꯗꯒꯤ ꯈꯖꯤꯛꯇꯪ ꯇꯥꯖꯅꯤꯡꯉꯤ ꯆꯨꯝꯃꯦ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯍꯧꯖꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯒꯤꯅ ꯃꯊꯪ ꯁꯨꯝ ꯆꯠꯊꯔꯛꯇꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯀꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕ ꯊꯣꯛꯇꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯃꯩꯇꯩ ꯃꯌꯦꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯑꯏꯕꯁꯤꯡꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ
ꯑꯅꯤꯃꯛꯁꯦ ꯂꯥꯏꯔꯤꯛ ꯑꯃ ꯀꯔꯤꯒꯨꯝꯕ ꯐꯣꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯀ ꯑꯗꯨꯒ ꯃꯩꯇꯩ ꯃꯌꯦꯛꯀꯒꯤ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯐꯣꯡꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤ ꯅꯝꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯩꯁꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯋꯥꯕꯁꯤ ꯔꯥꯏꯇꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯁꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯅꯝꯃꯨꯔꯒꯁꯨ ꯂꯥꯏꯔꯤꯛ ꯐꯣꯡꯉꯨꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯣꯟꯐꯝ ꯂꯩꯕꯤꯅꯕ ꯂꯩꯔꯛꯇꯕ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯃꯥꯒꯤ ꯔꯥꯖꯥ ꯔꯥꯃꯣꯏꯒꯤ ꯅꯠꯇ꯭ꯔꯀꯥꯟꯗ ꯏꯗꯨꯀꯦꯁꯟ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯂꯧꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯁꯥꯍꯤꯇ꯭ꯌꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯖꯔꯤꯕ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯔꯤꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯁꯤꯒꯤ ꯃꯁꯤ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯖꯩꯑꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗꯒꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯐꯥꯎꯗ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯀꯨꯂꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯡꯕ ꯂꯥꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯦ ꯆꯥꯎꯈꯠꯍꯟꯒꯦꯅ ꯑꯩꯈꯣꯏꯅ ꯈꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯌꯥꯝꯅ ꯃꯥꯡꯁꯤꯜꯂꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ 1 2 3 ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯀꯥꯏꯅ ꯑꯉꯥꯡ ꯁꯟꯗꯦ ꯃꯟꯗꯦ ꯀꯩꯅꯣ ꯀꯥꯏ ꯏꯪꯂꯤꯁꯀꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯏꯪꯂꯤꯁꯀꯤ ꯀꯔꯤꯒꯤꯁꯤꯅ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯗꯅ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕꯁꯨ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯡꯉꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯤ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯏꯃꯥꯔꯣꯜꯁꯦ ꯉꯥꯡꯗ꯭ꯔꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯦ ꯁꯤꯙꯔꯛꯀꯗꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯑꯣꯏ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯃꯩꯂꯣꯟꯁꯦ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯑꯅꯧꯕꯁꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯔꯝꯕ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯔꯥꯏꯇꯔ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯥꯏꯊꯈ꯭ꯔꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯅꯧꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣই ꯂꯤꯡꯈꯠꯄꯤꯔꯦ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯑꯗꯒꯤ ꯋꯥꯡꯖꯤꯡ ꯑꯗꯒꯤ ꯃꯌꯥꯡꯐꯥꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯦ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯑꯅ ꯑꯩꯅ ꯈꯟꯖꯩ ꯃꯁꯤꯁꯨ ꯌꯥꯝꯅ ꯄꯥꯎꯈꯣꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯐꯅꯌꯥꯝꯅ ꯑꯩꯈꯣꯏꯅ ꯐꯣꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯨꯊꯣꯛꯄꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯌꯦꯅꯁꯨ ꯈꯟꯖꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯆꯠꯁꯤ ꯑꯩꯈꯣꯏꯒꯤ
ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯐꯅꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯒ꯭ꯌꯥꯅꯄꯤꯊ ꯑꯦꯋꯥꯔꯗ ꯐꯪꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯐꯅꯌꯥꯝꯅ ꯐꯣꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯈꯪꯍꯟꯒꯗꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯩꯈꯣꯏ ꯍꯤꯟꯗꯤꯗꯕꯨ ꯑꯣꯏꯔꯣ ꯏꯪꯂꯤꯁꯇꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯇꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯄꯥꯟꯒꯤ ꯃꯤꯅ ꯃꯄꯥꯟꯒꯤ ꯔꯥꯏꯇꯔꯁꯤꯡꯅ ꯃꯄꯥꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯃꯁꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣই ꯃꯅꯨꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯦ ꯈꯪꯅꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯍꯟꯗꯣꯛꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯈꯔꯕꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯇꯅ ꯇꯧꯅꯔꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏ ꯍꯟꯗꯣꯛꯇꯅ ꯇꯧꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯒꯨꯟ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯖꯦꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯌꯥꯡꯅꯗꯤ ꯑꯗꯨꯝ ꯆꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯣꯡꯅꯔꯤ ꯑꯩꯈꯣꯏꯒꯤ COVID-19ꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯆꯍꯤ 2 ꯃꯨꯛꯁꯦ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯉꯝꯃꯨꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯅ ꯑꯩꯈꯣꯏ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯖꯦꯜꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯌꯨꯅꯦꯁꯀꯣꯒꯤ ꯃꯥꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣꯟ 3,000 ꯅꯠꯇ꯭ꯔꯒ 7 ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ 3,000 ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗ 50ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯙꯔꯛꯄꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯄꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯍꯤꯇ꯭ꯌꯕꯨ ꯁꯨꯖꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯥꯏꯇ ꯆꯥꯎꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯒꯤ ꯁꯛꯇꯝ ꯑꯃ ꯂꯦꯞꯀꯗꯧꯔꯤꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯆꯧꯕ ꯗꯥꯏꯇꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯕꯤꯕ ꯁꯥꯍꯤꯇ꯭ꯌꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯕꯁꯤꯒꯤ ꯗꯥꯏꯇꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯁꯤꯡ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯩꯈꯣꯏ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯐꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯄꯨꯊꯣꯛꯇꯅ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯅ ꯇꯁꯦꯡꯃꯛ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯏꯕ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯖꯕ ꯁꯥꯍꯤꯇ꯭ꯌ ꯈꯔꯗꯅꯤ 100ꯒꯤ ꯃꯅꯨꯡꯗ 10ꯃꯨꯛꯇꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯈꯣꯏꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣꯝꯃ ꯑꯣꯏ ꯃꯔꯝꯗꯤ ꯔꯥꯏꯇꯔ ꯑꯃ ꯀꯩꯅꯣꯝꯃ ꯏꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯒꯤ ꯃꯇꯝꯒꯤ ꯀꯔꯤꯒꯤ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯄꯨꯒꯗ꯭ꯔꯥ ꯑꯗꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯏꯕꯤꯁꯤꯡꯁꯤꯗ ꯊꯦꯡꯅꯖꯩ ꯑꯗꯣ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯌꯦꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯦ ꯑꯌꯥꯝꯕ ꯁꯩꯔꯦꯡꯁꯤꯅ ꯌꯥꯝ ꯆꯠꯂꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯒꯤ ꯃꯗꯨ ꯃꯊꯪꯗ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒ ꯅꯣꯕꯦꯜꯒꯨꯝꯕ ꯑꯗꯨꯒ
ꯂꯝꯀꯣꯏ ꯋꯥꯔꯤ ꯗ꯭ꯔꯃꯥ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯩꯒ ꯌꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒ ꯋꯥꯔꯤ ꯃꯆꯥꯒꯨꯝꯕꯒ ꯌꯦꯡꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯁꯣꯊꯩꯅ ꯑꯩꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯅꯣꯚꯦꯜꯁꯨ ꯑꯩꯈꯣꯏꯒꯤ ꯏꯐꯣꯡ ꯐꯣꯡꯅꯗ꯭ꯔꯦ ꯑꯗꯒꯤ ꯍꯟꯗꯛꯇꯕꯨꯗꯤ ꯑꯃꯅꯤꯕꯨꯗꯤ ꯐꯣꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯑꯗꯩ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯩꯈꯣꯏ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯁꯤꯡ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯣꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯕꯁꯤꯡ ꯁꯤꯒꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯆꯔꯤꯕ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯆꯔꯤꯕ ꯑꯗꯩ ꯍꯣꯖꯥꯏꯗ ꯑꯁꯥꯝꯗ ꯑꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯐꯪꯖꯔꯤꯁꯦ ꯁꯥꯍꯤꯇ꯭ꯌꯅ ꯑꯩꯈꯣꯏꯕꯨ ꯊꯣꯡ ꯑꯣꯏꯕꯤꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯩꯅꯣ ꯂꯩꯕꯤꯗ꯭ꯔꯕ ꯃꯄꯥꯟꯒꯤ ꯂꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯕꯤꯔꯝꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯅ ꯂꯝꯖꯤꯡꯕꯤꯗꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯊꯧꯔꯝꯗ ꯑꯩꯈꯣই ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯤꯡ ꯎꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯂꯩꯖꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯦ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯤꯡꯈꯠꯄꯤꯗꯅ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯐꯣꯡꯕꯤꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯃꯛꯇꯗꯁꯨ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯟꯗꯛ 3ꯔꯛ ꯁꯨꯖꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯆꯠꯆꯕꯗꯨꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯦ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯇꯧꯕꯤꯕꯗꯣ ꯑꯩꯈꯣꯏꯅ ꯎꯖꯔꯛꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡꯅ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯅ ꯎꯖꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯅꯨꯕꯤꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡ ꯖꯅꯋꯥꯔꯤ 10ꯗ ꯑꯩꯈꯣꯏ ꯕꯤꯁꯒꯥꯎꯗ ꯑꯩꯈꯣꯏꯒꯤ ꯅꯟꯗꯂꯥꯜ ꯍꯣꯏꯅ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯑꯍꯥꯟꯕ ꯈꯨꯟꯗꯥꯕ ꯃꯐꯝꯅꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯅ ꯇꯧꯕꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯄꯦꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯊꯧꯗꯥꯡꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯄꯦꯟꯖꯩ ꯑꯗꯨꯅ ꯁꯥꯍꯤꯇ꯭ꯌꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨ ꯑꯩꯅ ꯍꯥꯞꯄꯤꯌꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜ ꯍꯥꯏꯕ ꯁꯪꯁꯊꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤꯗ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯒꯤꯁꯨ ꯀꯔꯤꯒꯤꯁꯨ ꯑꯩꯈꯣꯏ ꯂꯩꯀꯣꯜꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯒꯤ ꯃꯗꯨ ꯐꯪꯖꯩ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯍꯥꯏꯕꯗꯤ ꯁꯥꯍꯤꯇ꯭ꯌꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜ ꯆꯥꯎꯈꯠꯅꯕꯒꯤ ꯈꯣꯡꯖꯦꯜ ꯁꯤꯗꯩꯁꯤꯗ ꯑꯄꯨꯟꯕꯒꯤ ꯌꯥꯝꯅ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯦ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯇꯦꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯗꯤ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕꯤꯔꯛ ꯑꯣꯖꯥꯒꯤ ꯗꯤꯚꯥꯏꯁꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯇꯦꯛꯅꯤꯀꯦꯜ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯈꯖꯤꯛꯇꯪꯕꯨꯗꯤ ꯋꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯔ ꯇꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯦ ꯑꯃ꯭ꯌꯨꯠꯇ ꯊꯝꯖꯕꯅꯤ ꯑꯣꯖꯥꯒꯤꯁꯤ ꯈꯖꯤꯛꯇꯪ ꯏꯀꯣ ꯂꯥꯛꯄꯗꯨꯅ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯖꯥ ꯑꯣꯖꯥ ꯑꯕꯗꯨꯜ ꯁꯃꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯥꯅꯨꯋꯥꯁꯇꯒꯤ ꯌꯥꯎꯕꯤꯔꯤꯕ ꯑꯣꯖꯥ ꯁꯃꯗ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯃꯗꯇ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯕ ꯃꯥꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯤ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯁꯨꯕꯣꯟꯗꯨꯅꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯇꯥꯖꯕ ꯐꯪꯉꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯍꯧꯖꯤꯛ ꯏꯃꯥ ꯂꯣꯟꯒꯤ ꯉꯁꯥꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯀꯩꯅꯣꯁꯤ ꯍꯣꯏ ꯈꯔꯅꯤꯒꯤ ꯑꯋꯥꯕ ꯇꯥꯔꯒꯁꯨ ꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯌꯦꯛꯅ ꯏꯁꯥꯒꯤ ꯂꯣꯟ ꯏꯕ ꯐꯪꯕ ꯑꯁꯤꯃꯛ ꯅꯨꯡꯉꯥꯏꯕ ꯀꯩꯗꯒꯤ ꯍꯦꯜꯂ ꯀꯔꯤꯃꯨꯛ ꯍꯥꯏꯅꯤ so ꯑꯁꯤ ꯃꯊꯪ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯑꯁꯥꯝꯗꯁꯨ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯇꯝꯕ ꯍꯧꯒꯠꯅꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯅꯣꯠ ꯒꯚꯔꯟꯃꯦꯟ ꯊꯥꯛꯀꯤ ꯅꯠꯇꯦ ꯑꯦज ꯑꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯆꯦ ꯏꯆꯟꯁꯤꯡꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯅ ꯃꯁꯥ ꯃꯁꯥꯅ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄ ꯅꯠꯇ꯭ꯔꯒꯅ NGO ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯣꯟ ꯒꯚꯔꯟꯃꯦꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯀꯩꯅꯣꯗꯒꯤ ꯂꯧꯕ ꯂꯅꯥꯏ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯍꯧꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯂꯣꯟ ꯇꯝꯕꯇ ꯅꯠꯇꯅ ꯃꯌꯦꯛ ꯇꯝꯕꯒꯤ ꯁ꯭ꯀꯨꯜꯁꯨ ꯂꯤꯡꯈꯠꯅꯕ ꯌꯥꯎꯔꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯇꯣ ꯑꯣꯖꯥ ꯁꯃꯠꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯑꯋꯥꯕ ꯈꯔꯗꯤ ꯊꯦꯡꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇ ꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯤ ꯀꯥꯎꯊꯣꯛꯆꯗꯦ ꯑꯗꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯒꯤꯁꯨ ꯑꯣꯖꯥꯅ ꯕꯦꯡꯒꯣꯂꯤ ꯂꯣꯟꯗ ꯍꯟꯗꯣꯛꯄꯒꯤ ꯀꯩꯅꯣꯁꯨ ꯈꯔ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯑꯣꯖꯥꯒꯤ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯖꯔꯅꯤ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯏꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯑꯣꯏꯅ ꯀꯔꯤ ꯑꯋꯥꯕ ꯊꯦꯡꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯁꯤ ꯂꯣꯟ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯆꯥꯎꯈꯠꯍꯟꯕ ꯌꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯣꯖꯥ ꯁꯃꯠ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛꯄꯨ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯕ꯭ꯔꯥ ꯑꯩ ꯂꯣꯟꯁꯦ ꯇꯥꯏ ꯑꯣꯖꯥ ꯇꯥꯏ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯔꯣꯜ ꯀꯥꯎꯕ ꯌꯥꯗꯦ ꯀꯟꯅ ꯏꯃꯥꯔꯣꯜꯁꯤ ꯃꯌꯥꯡꯂꯣꯟꯅ ꯍꯥꯏꯕꯗ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯂꯩ ꯃꯥꯇ꯭ꯔꯤ ꯇꯨꯛꯊꯣꯒꯨꯝꯕꯅ ꯍꯥꯏꯗꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡꯒꯨꯝꯕꯅ ꯍꯥꯏꯗꯅ ꯑꯗꯨ ꯃꯁꯤꯕꯨ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ ꯀꯤꯟꯇꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯩꯒꯤ ꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯔꯥꯏꯇꯔ ꯃꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯤꯗ ꯃꯤꯇꯩꯔꯣꯟꯅ ꯑꯩꯈꯣꯏ ꯏꯔꯒ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯑꯃꯅꯤꯅ ꯂꯧꯕ ꯁꯔꯥ ꯀꯣꯅꯣ ꯃꯗꯨ ꯄꯥꯕꯤꯅꯕ ꯂꯩꯇꯦ ꯃꯁꯤꯃ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯗꯒꯤ ꯑꯁꯤꯗ ꯀꯣꯅꯣ ꯁꯪꯒঠন ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤत्य ꯁꯪꯁद ꯑꯃ ꯂꯩꯔꯤꯕ ꯑꯩ ꯁꯔꯥ ꯑꯇꯩ ꯀꯣꯅꯣ ꯁꯪꯒঠनꯁꯨ ꯂꯩꯇꯦ ꯁꯤꯗ ꯁ꯭ꯀꯨꯜꯗꯤ ꯑꯃꯅꯤ ꯂꯤꯡꯈꯠꯂꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯐꯤꯁꯤꯌꯦꯟ ꯅꯠꯇꯕꯅꯦ ꯑꯁꯤ ꯌꯥꯔꯣ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯗꯅ ꯀꯔꯤ ꯇꯧꯗ꯭ꯔꯒꯗꯤ ꯁ꯭ꯀꯨꯜ ꯂꯤꯡꯗ꯭ꯔꯒꯗꯤ ꯑꯁꯤ ꯃꯤꯇꯩ ꯃꯌꯦꯛ ꯇꯥꯛꯄꯁꯤꯁꯨ ꯈꯔ ꯑꯩꯈꯣꯏ ꯋꯥꯠꯀꯅꯤ ꯂꯣꯏꯅꯃꯛꯅꯕꯨ ꯇꯝꯍꯟꯕ ꯉꯝꯃꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯆꯦꯟꯖ ꯑꯣꯏꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯆꯦꯟꯖ ꯑꯣꯏꯕ ꯗꯔꯀꯥꯔꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯔ ꯑꯃꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯁꯤꯒꯤ ꯄꯦꯇ꯭ꯔꯣꯅꯥꯏꯖ ꯇꯧꯕ ꯌꯥꯝꯅ ꯖꯔꯨꯔꯤꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯈꯥꯗ ꯁꯣꯠꯊꯅ ꯂꯩꯍꯧꯔꯅꯤ ꯀꯔꯤꯅ ꯑꯥꯗꯅ ꯂꯣꯏꯅ ꯃꯤꯇꯩ ꯃꯌꯦꯛꯅ ꯌꯧꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯣꯜꯕ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤত্যꯒ ꯕꯥꯡꯂꯥ ꯁꯥꯍꯤত্যꯒ ꯂꯤꯡꯛ ꯑꯁꯤ যেমন ꯑꯩꯈꯣꯏꯒꯤ ꯌꯥꯛ ꯔꯤꯁꯦꯟটꯂꯤ ꯑꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯋꯥꯔꯤ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯔꯌꯥꯖꯨদ্ꯗꯤꯟ शेख का प्रिंसिपल माने इबा लारिक आई सामू अमसुंग ननामुचा हाइदना माउदगी याक लारिक का सुम वारी मचा मनी बांग्लाना ट्रांसलेट तौरदर विभिन्न मैगजीन दा करी दे आदुमा तुसु प्रकाश होइरे अदो आगामी दा आदर्श प्रकाश तौगी करीनी अदो आई कोई सीधा प्रॉब्लम सी एक हलो गवर्नमेंट पेट्रोनाइज लइता वसी मयामना या कोई की करीनी आउदगी आई कोई के लारिक तमदा नहा ओरिगेदा इमा मरोना ताक्तबय मरमना इमा मरोगी करियसी यामना या कोई काउजल लकपा मयांग मरोल बवार तब कारण नहा वैसी बांग्ला था गांजल लकपा अदुगुंबसु यौजल लगले अदुना इमा मरोल असी करिता उतारा दे पेट्रोनाइज तो वो आपने जरूरी नहीं अदु लारिक लेसु कोई अमनी इवा करिदा बांग्लादेश ता लैरिवा या वगी लारिक इवदा या के सराम सुंदो नमाति बा मिते रनुसु ई करिनुसु किंतु या कोई सीधा राइटर्स प्रॉब्लम्स यामना करीने सीधा इरगा पाबिना बसी यामना लैते आउदगी या कोई के हायर एजुकेशन मिते रोना तंबा कोई सीधा बांग्लादेश ता लैरि वर्षो माई मादुगी चांस फंगदवई कारणना या कोई मिते रोल आधुनिक मिते रोल हाय बतारे आधुनिक मिते रोल सिददी या कोई की यामना या कोई तोन लैयाबने अदुना या कोई की हायर एजुकेशन सु सिद्धनत्रगसु मपांदा मणिपुरदा करीदा विभिन्न यूनिवर्सिटी दा स्टाइपेंड पीरद्र बांग्लादेश की खरा मिते पागन कगदे अदु स्टाइपेंड पीर अफ दी खरा कोई चखत पगी
lampi ma thorakani adu traga de ko yamna a shothana lehobutai a adagi yakoi ki ja writer amani lairi bisi khara lairi bisi shu mitai rona shu iba pasha pashe mitai sahityo বাংলাদা ট্রান্সলেট তো হওয়া বাংলাগে কারিয়ামাকা মিতাই রনা ট্রান্সলেট তো হওয়া তোর বলতে বাংলাগা মিতাই রলগা একটা রিলেশন আমসু আর সেতু বন্ধন হাইপ তারে থোং আমসু লিংবা লিঙ্গা কানি aduna মাসিসু আমরা নেসেসিটি নি adu এখন কি প্রবলেম রাইটার মাইগে সিধা প্রবলেম হইছি এক হলো প্রকাশনা সংস্থা সিধা লাইরি বসে বাংলাদেশ সিধা aikoy নিজস্ব গাড়ি লাইতে হয় কারণ না aikoy নাউনে ইখলাক পা রাইটার মাইছি নিজস্ব এক্সপেন্স লারিগাসি প্রকাশ তো গাড়ি তো নিজা ব্যর্থ বলো মানে গামতে aduna সু yakoy ইউগি প্র্যাকটিস শিখার ওয়ালি সিদা aduna মাসিসু yakoy প্রকাশনা সংস্থা আমার লিঙ্গাদনা মাদম দনা পেট্রোনাইজ তাউরব দি aikoy মানুক দাগি রাইটার থু করি আরো নাহারল জি ইরাকানি adu yakoy ল্যাঙ্গুয়েজ দেশি si karisi oje worldwide si palon taurish mashi engoy koy gumba ikoy de bangladesh ta library na khodroni gusti aire apikpa ba machine amdawa karini aduna ikoy sigum dawdna ikoy fajana palon taurab di language taurab di desi palon taurab di ador de yakoy gi apikpa jat lairisi mahi gi language isu chaukala kani adagi government na su patronize tawbogi Ujik tauni airega sui amna karita udrishi yakoy na adum dodna bibhinno অনুষ্ঠান পালন tauradna government da demand place taurabdi ekoy gi government na sugara patronize taurakani bishesh kore ekoy gi pre primary level da nahi chai farasang jalak lawan কিন্তু নাই ভাও মাদু বাস্তবায়ন হইদ্রে আবার নাই ভাও ইটো আমাদু ইন্ট্রোডিউস হইদ্রি আদুনা মাসিকি ব্যাপার দাসু ইয়াকই নিজস্ব সামাজিক ভাবে ekoy সংগঠন না ekoy অর্গানাইজেশন মাই না আমসু এনজিও কারিগরাক না সু মাসিকি ব্যবস্থা তওরবা গভর্নমেন্ট না তা উদ্রাগে সইকই নিজস্ব উদ্যোগ থাকি ekoy সাহিত্য চর্চা খাংদে ল্যাঙ্গুয়েজ তাম্বা খাংদে বা লারিক এডুকেশন তাম্বা সিদা ekoy কি ইমামারন না তাম্বা বিশেষ করে প্রাইমারি লেভেল দা সিয়ামনা এসেনশিয়াল নি আদুনা ত্রাগাদে ekoy yamna shothana lehobutai aduna mashigi ব্যাপার দাসু সোশ্যাল ওয়ার্কার আমসু পলিটিশিয়ান আউদাগে মণিপুর দে লাইরিবা পেট্রোনাইজ তো ওয়া মই না সুমাই ওয়াখাল তো ওগে আমনা জরুরি নি আদু মাসে আরগে সুমাই দল হয় জারগে sida oja ina ningsang ning man oja ni makta oja su budini di technical problem da ke koi siga ging hak no pan thokri adu aina oja bir mo oja abdul samad ani makta hang ning badi ngasi akoi na hojik thengna ri awa basi bangladesh ta bo oro tripura ta bo oro maru oina koi imalon like tambang amdaba natraga na koi loan akoi leijaraga su akoi na academically high ta formal education leita bana thokli awa basi akoi cultural organization akoi literary organization leriba mayam sing sina hotnari ba sina matik chapchabi ke nama oidraga su asina tina di upai lete government gi thak gi tripura da su ka school link kona kha tawri ador se totally koi medium of instruction si de su bangla oi man ta se as a language second language na tragana koi ka no language oina subsidized language na tamba mal tripura da mal se aduma chu leiti asigi ke no se koi government gi si phang bhau akoi gi manung da gi ate kari to bajai as a kano oina akoi not only as a writer but akoi imalon nungsiba mo oina amasung imalon mo chakon ningba amasung asigi kay hatare manipur ga manan na taga at least akoi gi manung da su writer mag tholok ta su pabiri apa ba hatare reader sing tholok na bagi kano kari to baja oja bi mo khatam bi adi matang oja sama ta laksa asi akhoi gi imalon gi crisis se aina khanbada koi manipuri ta sunate yamna masing yamaba akoi prithvi da di bangla si manga magi masing da manga da lei haina hai bangla si ba hujik new mai generation ing je mamalun lai tamba manga mamalun ngana rataba moji jam awa thin loina ingreji higher education ta ta di ingreji tambagi akoi tripura da su Bangla medium ki school sing je loina
इंग्लिश मीडियम द लोइना कन्वर्ट ओइनखरे अदो अयाम्बा जी लोइना बांग्ला गवर्नमेंट स्कूल बांग्ला मीडियम की दो लोइन तमनरमी अधिक खरा प्राइवेट इंग्लिश मीडियम स्कूल तमनरे हुजी गवर्नमेंट स्कूल बांग्ला मीडियम जो स्टूडेंट लेसलक्तबदी चही खुदिंगी कन्वर्ट होना अगी खुन अइना तमजरक्पा स्कूल अदुबाव इंग्लिश मीडियम द ओइते अदुना सिकसु इंग्रजीदा तमबगी चेनमा त्रिपुरादा सुमाइना लेबी बांग्ला बांग्ला कांगू सिंजे अदि कलकत्तादसु बांग्ला मीडियम की स्कूल सिंजे स्टूडेंट लेरक्ते आने स्कूल सिंबा स्टूडेंट लेरक्तबा अदि अमना अखोगी बांग्ला की चिल्ड्रन लिटरेचर बांगाली बांग्ला इंग्लिश मीडियम लोइन तमला आमिना ngang mudi na mi moi panam de adu moi damak ogi roman horobna ingreji miyak na children literature ji phong bagi wakhan ba moi tawna bagi problem da lei aduna asigi de ama lei re ade amana aina asigi maru na hana ai haijagre akoi loan ama hingan thambaji maru na mai literature ji na standard literature standard language mo oraga dialect me am lo konhalaga loan ma ingna lei bani written literature liram jagadi bangla si raja ram mohan rai vidyasagor mathang mathang sorod bongki moi thona sumaina standard language ma lakna pinjalam jagadi sileti maron mai tongan langmadabani no khali maron tongan lemne ama loan je moi masung main masung maina loan si loina taram gadabani खुद मोइना अखोगी जिके आसाम की ब्रह्मपुत्र वैली सी मरु ओइना मोइना पालमी बसी बोरो कांगु ने बोरो सिगी मोइगी रिटन लिटरेचर लिरम दबे मरना मोइ कोनजनमन मिदबदी बोरो लोइन माइ तोंगान रे अखोइ त्रिपुरी सु बोरो लोननी मार्क्स तोंगाले दिमासा लोन तोंगाले अदु माइ तोना लोन जे लोइना तोंगान तोंगाना मयाम जे लोइ ताइबे दो मोइ सु ममांगीदगी साहित्य से लिंग ले मदि पूरा बुरु लोन कायदे लेगे दबने म डायलेक्ट मा त्रिपुरी डायलेक्ट मा लेगेनी बुरु डायरेक्ट मासा डायरेक्ट समाने ले दबने अदुना साहित्य से अखोइगी जाम ngaleदगी मणिपुरी साहित्य लेबनी असिना कोनसलना अखोइना मणिपुरगी थापना लेगेगसु त्रिपुरा द खंगदे बांग्लादेश द खंगदे असम द खंगदे असिना चिंगसलना अखोइ लोन जे अमतदा अखोइ लेनमी अदे अमना literature conference की देची खुदिंगी मफम दाई शिलोंग द खंगदे गुवाहाटी द खंगदे सिलचर द खंगदे अखोगी सिलेट द खंगदे अगरतला द मफम मफम द कोइ सुम आया मसुम रिजेसन द कोइ फंगना लेरबनी इंटरेक्शन ओइनरी असि यामना फै दो आमना अखोइ हुजिकी मणिपुर की राम मोहन फाउंडेशन की लारिक चही खुदिंगी लेरमसे 150 कॉपी रोम लेरम बसी टोकी बसी जामना अखोइ पेंदे अनो लिटरेरी ऑर्गेनाइजेशन में यामनिया जामना अमुक लेनबगी सम तन डिमांड तो हम थोई अखोइ हुजि गवर्नमेंट जिना मणिपुर की मोगी स्पोर्ट्स तदी जाम लुपा से कुटी कुटी काइथुई अदो अखोइ असि ऑलरेडी काइथोमबा असि लारि लेबसे अदि मणिपुर तन दे अखोइ त्रिपुरा दैसु आई इसामकिसु लारि अहुम मरी टाइटल समाइना इंदा लाइब्रेरी द जोन इवन अखोइगी भाया अगरतला अखोइना बांग्लादेश की ओजा सेरामगी लारिक सनातन हममगी लारिक मयामसु आइना अखोइ अगरतला बो थिले आइना अगरतला जेमु मणिपुर थासु माइना मयाम ओजा समाज की लारिकसु जेकी मणिपुरी हिस्ट्री जो कोइ त्रिपुरा दा गवर्नमेंट लेप मतमदसु आदे पुरा अलगा अखोइ लेहन बगी तौदी सि लारिक मार्केटिंग सि जाम फजना खनब दरकार ताय अदुना लारिक राममोहन की लेबसे असी तौबा अदे खोइ त्रिपुरा ददी असी हुई जाम फजन लेरी लास्ट ईयर दा एगी लारिक महादेवी वारी दो लिसिंग मनी मोना कॉपी लेरी बेंगोली दरो जा हुजी की महादेव बेंगोली दे इबदो नते मिते रोनी इबदो मने कदाय दा पुथोकनो कदाय दा जेन थोकनो अच्छे मोइना तौरगा लाइब्रेरी में आम जे लोनी दिएला ओके लाइब्रेरी दे खुंगन लेबे लाइब्रेरी से दोना ये पब्लिशर ना गवर्नमेंट लेबनीना आइरोना रॉयल्टी ओना 10,000 बिया लाइक मसिंग याम लेबेना अदुम चही गुदी गी मोय लिसिंग अहुम लिसिंग अनि अहुम मरी तोना सुम रॉयल्टी पी जामना दुमाय लेरदी अदुगी मथक हिसाब तोरगा कैलकुलेशन तोरगा आई लाइक फोंग ये आई साना पैसा पुथुम फोंग पब्लिशर ही लोइना मोइना
पुथोंदो फोंग या तो अइना मा पेन मना कोई आगोतला बुक फेयर हौबो मतमजे मणिपुर मसा मसाना पुथोय लारी फोंग हिमा त्रिपुरा दो फोंग मे पब्लिशर लेमदे अदो आगोतला बुक फेयर में कमर्शियल पब्लिशर कोई से मंगा तरुक की फजना लेरे मोई ऑफिस केलकता दु ऑफिस ले अदुना अखोइना मणिपुरी वारी मचा खंगे सेरेंग खंदे हंदोना फोंगिबा बा मणिपुरी मरमदा बांग्लाना को इरिबा लाइसे मोय फोंगेगा मोय केलकता दु जोली कई तोरी सेकंड एडिशन थर्ड एडिशन मोय पुथोई अदि मथक को रियलिटी मोय पैसा पुथोनो फोंगिन दन so oja taseng na ongta maje amtang koi asidesi ninjang ning manipur dagi mapanda leiraga su koi mitai lona I balai su koi mapanda distribution koi manipur da bot puthok kai hada manipur da jahon ba khangde assam da jahon ba khangde but tripura gi publisher sing phong asu government na hojiki laik si lei ye natra laik si koi gi partner so bonina madugi khudong chabu ai ba sing madugi loyalty du phangba ngami aduga tawtabu ngasagi oja su bodinina manipur da hari sin manipur da phong wa laik sing hidi government na lowdra asimatang koi oja su bodina gi tajage oja ai wani lo janaga hayo ate 145 kobi se last lorom mane chahi ani hung sure kobi ki matam dagi moi lepre asi lowra ga di uthoiba misina 1/3 expenditure di hanjala de manipur da huji form de publisher commercial publisher lete aduna pongega masana puthoni ade di khudol tamgrani lore ade alagi se mayam demand le regasu reprint oide koina phongba matamda lari se collection to hogda di mathangda ko phongi lete koi sigana demand mu le di moi second edition third edition puthogani aduna akoina aina haijani midi manipur da akoigi phongega khudol tamthona du mai tawdaba isagi pisa du mangan mante commercial oibo phongega lari se manipur da rajesh book stall na mana du lari se jolaga business to ro moi pisa pai na mega asi adigi system dala aga di kidon oridon ade book fair se imphal da nate subdivision khuding da kakching da ade di akoigi moirang da mafam da tawdebani aina ayon da jam ngai de akoi handa moi kaino mani sinju bora festival en tripura da chalu bada moi sinju bora jo model lising janghei jole aduna akoi ju mayam du hauna smaina ladi jonba mayam promoting tawraga di marketing gidono phangodi soide phangodi mani de amana online da ladi jonba bangladesh jo tiuri prakashan sadono online da phajana ladi jole aduna manipur da online da ladi jonba ji asigi system da koi lakpada kani akoina manipur da pama ladi to akoi ate ingreji bangla phangi duga manipur lai phangde ji asigi technology ji ma jo koi lawna online da koi delhi da phamme meghaloi da Bangalore da famu gaju akoi larik se collection to number leiba number asigi system ma porokma adidi larik se commercial loiba ai phone ga ai gpa ke lupa to punho ga lising 40,000 50,000 toraga phone do ga manghal di kana de ade to mane khudon da mi pa da bani larik se paisa pina lere ga ni pa du se aina namna piuraga pa de ba ayam taseng haigati oja ai humtang koi gi taseng asigi se achoba subject na koi manipuri loan gi taseng na manipur da book publication na takna larik publish to bagi total as a industry haigata koi commercial haigata koi industry ama oina bagi kenu si yamna watli haina koi mangai dasu oja te ga so wai sa ni sing biram koi not only publication da leiri ba hoji lanai sangstan sing kaya na takna koi gi kai hatare look kaya hatare koi manipuri site premi samiti adedi naharol site premi samiti adagaidi te leba site parishad asigumba keno singa sum phonga sum sagi distribution amasung marketing gi keno siti watli asimudi lere oja ama katanga asina keno nai lari kina tabada handaki 2023 gi international mother language day gi koi UN na puthok UNESCO na puthok keno siti asini pandam haigadra handaki sahi sigi oina multilingual education a necessity to transform education haidi education da akoi gi sikha da akoi manipur da di aina ngarang hangi koi keno sing da oja thakam tan mani akoi sida yauri makoi gi keno nei na ba keno su yaw akoi manipur da su mite lon thakta na tana english mite lon adoi akoi keno sing gi tangkhul sing gi dragana paite gi te lon ma sama sing tambi bagi keno sing cha thari ana le man manipur gi wang ma da akoi tripura da la su tripura da su koi bengali ga loina na koi kokoro koi tripuri sing gi kokoro adoi mite lon adoi bishnu priya
Manipuri adai amana akoi keno singi atop lon keno gi su chak ma su takpi man asmaina keno to basigi si sarkar gi mai dagi amadi akoi lanai imungi natraga su oja singi mai dagi asigi matang da khajik keno di leir ahong ba koi lon amatang tamaga jate kulon ani hum tambasi su tangai phade habagi keno se wakalon se akhoi siga Tripurada hojiki Banglaga adi kok borok Tripuri loan si moi government language tu na moi approve ke koi Tripuri loan su jam initial level de sum tangpala na university MA tawraga hoji moi MA level lo chakre aduga akhoi gi loan na adi mathang tarak pada hojiki Manipuri Chakma Biswa Manipuri adi mok si asigi loan jingje lusai ama moi miju se Tripura da lusai na gori moi ju madhyamik pau tammi da akoi loan si ayama loan si moi asigi dama kok borok and other minority language and department ma leire adu department duna class 8 pau loina 8 pau tamnare 9 10 gi text bogi akoi already manuscript pi gre adu print tawna loiraga di mathangi chahida madhyamik se koi laani 9 10 gi tamani larik already koi adugi larik phone bi textbook sub committee lei isu jawi duwa adu to re loina na koina mani Tripura University da kokborok sumoi se han bada tha ahum gi certificate course ma toromi tha ahum di tha taruk ade chahi ma gi diploma tawre ade huji MA tame aku isu University ki VC je labu fo mana ma Manipur gini Prasad Hussain maka unana koina chahi ama hele koi demand to buda koi demand ani to ba koi Manipuri jago isi Manipuri dance government music college ta degree level takpiri the MA da Tripura University da moi kathak takpiri Manipuri su takpi ba hono be koi demand to ri ngadi amana Manipuri loan sidi huji ki akoi college ta lakki baina certificate na ta diploma course to no bayana de marks jara na moi academic meeting da du approve oina le rabani syllabus ka ko chem na pi gre certificate thataru ki certificate tamninga tamme da diploma tamaga su chehimagi tamme asi ma chasaraga di in the meantime akoina madhyamik ati last second chahi ani da madhyamik tharani 11 12 or di college sum tona university bo la pagi akoi chathari asiga aho budini na khara di awaba lehi duga amana apogi Manipuri Sahitya Parishad kuma sangsa leijina maru oina akoina hujidi new generation jina Bangla su to sing hoji moi kan Hindi English jumna ngangpa Bangla ngangpa imalon sing angingak ba adugumba akogi jumna su loan si kauksalapagi jamna danger ba phibam Tripura da lai duna guardian sing soba rule ma siga leiba hanadi loan ji kingan baji akogi mandop centric orega mandop ki kang harau ba khangde zulon khande matam da pullaga akogi torum basi loina sidare adu leche huji aduna adedi Manipur su sumangli lagi tim lakpa Mahabharata jongwari liba lakpa adu su lakide ahan jing yuna pungawari lina tahan gidre ang jam gap ama koi angang je chahi khara jam thuna loan kaurkalgi awaba phibam mada leiri asi manungda koina akoi loan si jum manungda ngangna ba mapa family manungda mite loan ngangna ba adedi akoi gi sagi season ba ade akoi gi cultural thorumda inat ki physics se asi gi toba challenge bandani akoi na tori je si gi maina koi hingna thamjai jamna awaba phibam dani akoi na sigi face tori oja sida koi nungai ba pau hai gadra khajik tang ai kenom tang samjara oja na ngasai gi online gi purchase ki matang do ase sida thoiba thokjam oja thoiba thokjam Manipur dagi ni oja na hai sina koi pabung ko ba koi kenon app oina su lei aduga koi kenon oina su lei man
as a website owner su asidesida moi online akoi keno shopping ke product ni manipuri product singi asidasu larik puthoi larik yoli haibagi keno sule ai su sim yenge se aman larik amani dipang but it's very rare how you show akoi yamna sadokna to Amazon Amazon India se asidasu larik amani dipangi but it's not still a very keno rare haitare adu koi asigi si ateju hena adu amta markai aina haijaningisina adu layer ko khangdiab adu publicity man daka ko ngi online da mitegi fi ne bi loin phange adidi tonga event ko ngari ga si online da huji phangya ba adu na tawna mega akoina kidona si na moidaba sinju bara zone na ko chubra de chalaga 50000 zone na not only accessible ga lona ko promote to bomsu changba ko gi sando keno to hoba adu ko gi library movement to ba book fair movement to ba si gi jam darkar ta ko casually chehi malai info book fair ma to roni adu maina to rodi ja hom da chalaga government da su taran nan li chaba organization sahiत्य संस्थान में आमनी तो adu maina तौरगदी लारिक राइटर सिंजु मांगना पैसा पुथुना तौरिब सिंजु अदु फंगनी अखोय मणिपुरी तौरिसे हुजिक अखोयगे जिके येसे माधुबी हायरगा लोइना मयाम जिके करम मनो करी लोइ खंगना मया थोंगलेन हायरगा अखोय कैरेक्टर द कोइनो हायना मया अवार्ड की एकेडमी अवार्ड मयाम फंग जावरे अदुगा कैरेक्टर अमदंग हायरोबा मयाम जी अदु माइना इन जनरल पाद्रबनीना खंगद्रा शरचंद्र की इंद्रनाथ एवं पिक्रम में चुरी इंद्रनाथ है करी ना दुलुने खंगनमी द अको इदी फोंगिव लाइसे अवार्ड की फंगे की दु रिटर्न में आमने जोहन मनम दा मैं आम खंग देबा कैरेक्टर सी सोना देबा अको ओजा कुंजमोन की इलिसामी महाव जामना पॉपुलर ने खंगी दुमाइना अति नेक्स्ट करम वारी द दुमाइना हाइनरी अदुना असी अको की खरा मूवमेंट मा जाम दरकार ताई अको लाइक से कमर्शियल न फोंबा अइना हाइजेरी जो राजेश बुक स्टोर में लेरी माना लाइक से फजन जोलगा राइटर में आम द मागी फंगबम तोप में आम द पैसा द पीनो कोना तोबरीना माक सु पैसा फंगजी राइटर सु माउंड द समदी लाइक फंगी अदुगुम्बा बुक स्टोर में आम पुथोप ताय अदिदी बुक फेयर सि इम्फाल दतन तना ते मफम हम मिति तारी में आम जी जोन अदु तोना कोगी राइटर सि लाइक सि रीडर द जोहनबा रीडर की डिमांड एरी रिप्रिंट तोबा अदिदी कोगी उजी हारिबो ऑनलाइन द सि फजना लाइक अयाम लाइक सुलोइन फंगनम नबई अमनि तंग लौरगा मागी तौरगा दि कारण दे अदि हिंदू तौरगी द कारण थागचे ओजा अखोय मतम जो खरा थेंगजला पनिना ओजा सु मथंग सु लाक्सगे अदु मथंग दा अखोय ओजा सु बुदिनी दा आई अमतंग लाक्सगे ngsai ओजा मतियम उता हौद्रे अखोयगी ओजा केनोना ओजा बि बंगल निसिंग बिरिस ना ओजा ना सु अखोयगी लाइक ई बखक का कमिटी रो चापट नबा इमालो चापट नबा की मतंग करी करी तो हम थोकवा करी तो बयाय asi मतंग ओजा सगम फुबिरम isam samna akhoi imaro site se akhoi sakhat na bagi dam bakta akhoi na nga sai gi kano se ai mamang da su hai jagre akhoi amata oina akhoi gi thawa yamna amadi akhoi gi imarol si akhoi gi masida seba tawbidi ba akhoi gi saita ka sing puna makna akhoi gi yamna amata oibagi akhoi wakhal amaga loina na akhoi changhan minaba sida natana huje akhoi gi direct sing si akhoi na asai aina haijagi ba akhoi gi translation gi matang se masi akhoi gi manipur da di masi gi pot se am wali aduga hujiki akhoi gi ngasi gi theme si da su mana haise the language education necessity to transform education haibse sigi magi sisu akhoi gi karigumba kanoma akhoi na education da khangde ma akhoi na chakhut pagi khongjel di da akhoi na loan haibse akhoi na loina bok akhoi gi hena khangi ge akhoi gi loan se akhoi gi chakhut pagi kano se ko ka do ne ba
loan makhal suna phauna ba haiba sina education da awon ba porapgi pambai oidoi ne ba aduna masi aikoina huji khoigi leiba khoigi saita gi pukai sida da leiba saita gi lairi sing si aikoina yamna masak naiba magul leiba akoigi laising aikoin ta kan sida aikoina mapanda karida akoigi ni singna aidi pahandana aikoigi hindi da khangde english da khangde akoigi huji handok kan sida hida akoigi mapan gi lam gi ni singna akoigi writer singna masi khangba madakar oi aduga aikoi manungda ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯐꯖ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯩꯕꯨꯗꯤ ꯑꯗꯨꯝ ꯈꯪꯅꯔꯒ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯍꯟꯗꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗꯕꯨ ꯑꯣꯏꯔꯒꯁꯨ ꯏꯪꯂꯤꯁꯇꯕꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯍꯟꯗꯣꯛꯑꯀꯥꯟꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏ ꯌꯥꯝꯅ इमारोल हाइबसे साहित्य से चाखुलिबा मखै अखोइगी जाति से चाखुत्कदोरिबनी जाति से मसक खंगदोरिबनी हाइबिगी पांदम अमग लोइनना अखोइगी लाइक इबिरिबी सिंना अवाब कया मायोक नदुना अखोइगी इमारोल साहित्य अखोइगी चाखुतनबा होनाइमिनसी सी मसिगी कनो डिस्कशन से दैना थमजरी ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯁꯣꯝꯅ ꯈꯖꯤꯛ ꯇꯥꯕꯗꯤ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯁꯨꯝ ꯈꯔ ꯇꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯗꯤꯌꯦꯟꯁ ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯇ꯭ꯔꯤꯄꯨꯔꯥ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏ ꯌꯨꯔꯣꯞꯇꯒꯤ ꯑꯃꯦꯔꯤꯀꯥꯔꯣꯝꯗ ꯀꯅꯥꯔꯣꯝꯗꯁꯨ ꯌꯦꯡꯕꯤꯔꯛꯏ ꯀꯅꯥꯒꯨꯝꯕꯅꯁꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯏ ꯑꯗꯩ ꯀꯣꯃꯦꯟ ꯀꯌꯥ ꯄꯤꯔꯛꯏ ꯑꯣꯖꯥ ꯂꯣꯀꯦꯜ ꯑꯉꯣꯝ ꯁꯔꯨꯛ ꯌꯥꯕꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯁꯅꯥꯇꯣꯟ ꯍꯥꯃꯣꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯌꯦꯡꯖꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝꯕꯨ ꯅꯤꯡꯁꯤꯡꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯅꯝꯕꯝ ꯁꯪꯀꯣꯔ ꯁꯤꯂꯦꯠꯇꯒꯤ ꯑꯗꯨꯗꯒꯤꯗꯤ ꯌꯣꯝꯖꯣꯏ ꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯅꯕꯀꯣꯟꯇ ꯁꯔꯃ ꯏꯝꯐꯥꯜꯗꯒꯤ ꯌꯦꯡꯕꯤꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯣꯂꯥ ꯃꯅꯤꯄꯨꯔꯗꯒꯤ ꯅꯤꯔꯣꯠ ꯁꯔꯃ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯛꯏ ꯃꯣꯏꯁꯅꯥꯝ ꯚꯒꯠ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯅꯍꯥ ꯀꯕꯤꯅꯤ ꯃꯍꯥꯛꯁꯨ ꯌꯦꯡꯕꯤꯔꯤ ꯑꯃꯁꯨꯡ ꯐꯪꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯤꯔꯛꯏꯕ ꯑꯣꯖꯥ MM ꯑꯍꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯃꯥꯁꯨ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯏ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯏ ꯑꯣꯖꯥ AK ꯁꯦꯔꯥꯝꯁꯨ ꯌꯦꯡꯖꯔꯤ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯊꯣꯛꯆꯝ ꯆꯟꯗ꯭ꯔꯃꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅꯁꯨ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯣꯏꯕ ꯊꯣꯛꯆꯝ ꯌꯦꯡꯕꯤꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯔꯕ ꯅꯨꯡꯉꯥꯏꯔꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯐꯝ ꯀꯌꯥꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯃꯗꯤ ꯍꯟꯗꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯍꯟꯗꯛ 2022ꯗ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛ 4-5 ꯍꯦꯟꯅ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯃꯊꯪꯁꯨ ꯐꯣꯡꯉꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯣꯡꯃꯒꯤ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕ ꯃꯩꯇꯩꯂꯣꯟ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯏꯍꯧ ꯑꯃ ꯁꯥꯒꯠꯂꯛꯏ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯁꯃꯠꯇ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯃꯠ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯅꯦꯁꯀꯣꯅ ꯂꯥꯎꯊꯣꯛꯄ ꯃꯜꯇꯤꯂꯤꯡꯒꯨꯋꯦꯜ ꯏꯗꯨꯀꯦꯁꯟ ꯑꯦ ꯅꯦꯁꯦꯁꯤꯇꯤ ꯇꯨ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯜꯇꯤꯂꯤꯡꯒꯨꯋꯦꯜ ꯕꯍꯨꯚꯥꯁꯥ ꯂꯣꯟ ꯑꯃꯈꯛꯇꯪ ꯇꯝꯕ ꯅꯠꯇꯅ ꯏꯪꯂꯤꯁꯀ ꯕꯦꯡꯒꯣꯂꯤꯒꯗꯤ ꯇꯝꯃꯦ ꯑꯗꯨꯒ ꯂꯣꯏꯅ ꯑꯦꯔꯥꯕꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯙꯔꯃꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯪꯁꯀ꯭ꯔꯤꯠ ꯀꯅꯥꯒꯨꯝꯕꯅ ꯇꯝꯅꯕ ꯌꯥꯎꯏ ꯑꯗꯨ ꯅꯠꯇꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯂꯣꯟ 5 ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯏꯗꯨꯀꯦꯁꯟꯗ ꯌꯥꯎꯁꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯁꯨꯝ ꯇꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯁꯨꯡ ꯏꯗꯨꯀꯦꯁꯟꯒꯤ ꯊꯥꯛꯇ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯏꯕ ꯏꯍꯧꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯧꯔꯤꯕ꯭ꯔꯥ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯈꯔ ꯇꯦꯟꯇꯛꯅ ꯃꯇꯝꯁꯤꯁꯨ ꯃꯤꯅꯤꯠ 1:09 ꯐꯥꯖꯤꯜꯂꯛꯇꯧꯔꯦ Thank you. Nana Haridu Chumi. Ye Bangladesh lol mari manga primary level da karita ubai da makta government na madu larik su toro dan pirakla ka unji result oi rivasi
प्रॉब्लम खरं सो अखोई मनुंग दसु लय याबने मोय द पीरगा कोनो रिपोर्ट त लाई मोय लारिक तु मोय की मास्टर मैदुना मोय ट्राइबल करिना आबने मोय की ट्राइबल ओरेगा सो मोय की लारिक तु मोय की मरोल तु ताक पंगम दबगे रिपोर्ट मलाई अदु मशिशु यामना नुंगाइतो होय करियमनी आवदगी बांग्लादेश ता अखो मणिपुरी भाषा की बा मिते रोल की व्यापार से तदी अखो की मणिपुरी साहित्य परिषद नसु एनजीओ नसु आवदगी मास्टरा मनीना मोय की इंडिविजुअली पर्सनल करिदा तौदना सुतांगली अदु तागलिसी सफिशिएंट नते अखो की विभिन्न ऑर्गेनाइजेशन मिते दसु मिते पंगंदसु ऑर्गेनाइजेशन मयाममलै ऑर्गेनाइजेशन में इसी माहिदा पार्टिसिपेशन तो थोगी है या खली मोइना सुकरी तो बा होता कि मिते पांगंदा को टीचर मयाम बोले मोइना मासी एट टाइम में करी तो रदना माहिताक पा माहिदा पोत अनि निकाना गदोरी से एक होलो ट्रेनिंग मशागी ट्रेनिंग सोयबा करेना गवर्नमेंट ना आयें मणिपुरी भाषा की करी तो आगा लारिक पिरा आगा आइको के टीचर महीना मिते मयसे ताक पंगम द्रप्ति मादुसु यामना आइको की भाषा दो अमका ताक पशु आइको की आरो करी लेट होइखिबगी करिए मलाई अदुना आइको मासी आइको ना होजे सेल्फ करी तौरदना आइको ना स्कूल प्रतिष्ठा तौरदना माइदा ताक पावरती शिल्पी को कोंतो जम आवदगे आमानी सुनो ताई सुनतोदना आरो आइको की टीचर में इन्वॉल्व होय रबते आय गवर्नमेंट ना इंट्रोड्यूस करो कांदा सोइको माहिमा इजीली आइको मादो करी तौंगंग मराबा ताक पंगंग मनी अदुना माशिशु यामना माहि व्यापार दसो या खंदा वय दरकारनी अहो यमना याके रिसर्चर मैदे अनुरुद्ध हलो अतई मरोलदगी बांग्लादेश खंदे अतई मरोलदे खंदे मा भाषा मयाम मिते रोद चंगतना मादो रनिंग यूज तौदना चोली वे औरी मादो ओंथोक पगी ओनबसी यामना नेसेसिटी ना या खंदे करिना मपान के भाषा चंगतना एक्सेप्ट होइखि बदु वो जे ओंथोक पा याको कि मिते रोला शेख बो हेलवई दमकता अनो भाषा आविष्कार तौरदना आउदल लेट तो वो सुधर करना ते कारण जे कोनो भाषा द मपांदे चंगक कितु যেমন বাংলাদেশ লই আবার টেবি চেয়ার আদু আছে সুন্দর না মারোল মায়ামা বলে মাদু বন্ধ কো হোনারগা মিনে খালকারিত রয়া যেমন সায়েন্স কি অনেক লাই অক্সিজেন নাইট্রোজেন আদু আছে মাদু বাংলা তো উনাই জু করে দরকার কিন্তু অ্যাকসেপ্ট হইতে মাদু আদুনা ইয়া কই কি মাপাল দাগি চাঙ্গাক তানা মিতেই রলদা চাঙ্গা দানা ইউজ হই কিন্তু মাদু সো অন্থক পগি চেষ্টা তো দবা माधु वो ओजा सिदे मताम ताम ओजा समन हाइबेरिसना खोगी मणिपुर दा खोई लोन्यान यान बगी मतांग दुने बा खोगी मणिपुर दा मणिपुरी लोन दा खोई मिते लोन दा लोन्यान खोई बेंगोली दगी नत्रगन हिंदी दगी इंग्लिश दगी चंगाई बा लोन जी ओंधोगा अखोगी इसागी ओइबा लोन होय अदुगी सिगी डिबेट दावगो डिबेट नि असि मतांग दा खोई ओजा चंद्रमणि सु यावरी यंगबिरी असि मांगदा सु खोई नैनाखे तबतो लिसिंग क्यान लिसिंग अनि खरा हेलो ओजा चंद्रमणि से समाइना खोई लोन अपु पुरक हाइते लोन पुरक वाही असि कनो मैते रोन द ओइ खरबनि मखोइ सि लोन्यान हाइबा या खोइ सि मैते रोन ओइ खरबनि हाइबगी कनो अदु ओरसु अखोइ करिगुम लैरगदि अखोइ अदुगी सिजनबा अखोइ यूनिवर्सिटी हारा अखोइ विश्वविद्यालय से यूनिवर्सिटी हेना कनो ओइ खिबले अदन मणिपुर द वारे सिना ngसागी ओजा सु बुदिना हाइबदो अखोइ मयेक मसिंग सि थीबा भावदा 1 2 ओइना हाइरकबा अमा अनि सि खंगक्तबा जमा दगी हेन खरग लिसिंग अमा देदी लिसिंग का असमाइना तो मसिंग दसु सुम नोमा मसिंग थीबा भावदा मी हिंदी इंग्लिश तो ओने हेनरकपा अद्रगेदी अखोगी डे अखोइ नुमित की मसिंग सु थांगजा नोमाजिंग अदुगे अखोगी थागी मसिंग सिंग सु मंथ अखोइ थागी मसिंग सिंग सु कमिटे रोन ओने खंगदना इंग्लिश तो ओने हेनरकपा असिदी अखोइ नुमाइजदे पामजदे तबतबु अखोगी लोन की मनुंग दा अखोइ इमा लोन हायरागे मणिपुरी लोन की मनुंग दा अखोगी बेंगोली दगी और इंग्लिश दगी और हिंदी दगी और चंग हिदुना अखोइ इमा लोन ओइगे खंथोकदा अखोइ इमा लोन ओहिबसिंग दुदी अमु हाउना अखोइ कनो लोन्याना थैदोकबा मथौ तादे नत्रगा अदु तौदसु याय असि मंगने ओजा समन हाइबिरिसि नत्रो मादुनेदा करिना या कोई की मितई रोल ओना यूज तो खिबदुना मने तो मितई रोल करि तौदना चेंज तौदना जमन कैथेल हाय कोई आदगे हाना पे हायरम पे दु थोकदना सातिन हायबा ओदगी कैथेन दु बाजार सेमबा अदु सिंग दुदिन याको नेसेस नता मातो दिया आको मपांचली में को निजस्व भाषा लैरी में आबा आको के लैरी दुदि यूज तो होता है किंतु अनौबा याको की लौल द लैतबा मा वन्नो भाषा चंगा कि दुबो अकल वा लैंग्वेज
ꯍꯧꯖꯤꯛ ꯃꯗꯨ ꯆꯦꯟꯖ ꯇꯧꯗꯅ ꯂꯦꯠ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯔꯣꯜ ꯑꯁꯦꯡꯕ ꯑꯣꯏꯍꯟꯕꯅꯦ ꯍꯥꯏꯗꯅ ꯑꯀꯜꯕ ꯚꯥಷꯥ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗꯅꯤ ꯑꯩ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯗ ꯌꯥꯝꯃꯛꯀꯁꯨ ꯑꯣꯟꯕꯔꯨꯗꯦ ꯃꯣꯏ ꯎꯝ ꯈꯤꯇꯪ ꯃꯍꯩꯗ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯕꯁꯨ ꯊꯣꯛꯏ ꯑꯗꯨ ꯃꯗꯨ ꯃꯥꯗꯤ ꯍꯥꯏꯔꯒꯁꯨ ꯃꯍꯩꯗ ꯂꯣꯏꯍꯟꯖꯔꯒꯅꯤ ꯑꯣꯖꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤ ꯑꯣꯖꯥ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯇꯩꯁꯨ ꯍꯦꯟꯅ ꯑꯇꯩꯁꯨ ꯗꯤꯁꯀꯁꯟꯁꯤ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯏꯄꯤꯁꯣꯠ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯖꯥꯅ ꯁꯨꯝ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯀꯟꯀ꯭ꯂꯨꯁꯟ ꯋꯥꯔꯗ ꯔꯤꯃꯥꯔꯛ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨ ꯁꯤ ꯌꯥꯅꯍꯤꯒꯤ ꯏꯄꯤꯁꯣꯠ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯔꯣꯜꯒꯤ ꯀꯔꯤ ꯇꯧꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯔꯤ দরকারনি ꯌꯥꯝꯅ যদিও মাই মাদার ল্যাঙ্গুয়েজ ꯗ উপলক্ষꯅꯤ কিন্তু ꯑꯩꯈꯣꯏ ꯃꯤꯇꯩꯔꯣꯜ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯃꯔꯣꯜꯅꯤꯗꯣ ꯃꯁꯤ ꯏꯃꯥ ꯃꯔꯣꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯁꯣꯝꯗ ꯏꯄꯤꯁꯣꯠ आलोचना ꯇꯧꯕ ꯌꯥꯝꯅ ꯖꯔꯨꯔꯤꯅꯤ ꯑꯗꯒꯤ ꯃꯥꯍꯤꯗ ꯌꯦꯡꯕꯤꯔꯤꯕ episode ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯇ ꯀꯔꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯗꯅ ꯑꯩꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯊꯥꯒꯠꯆꯔꯒ ꯑꯁꯨꯝ ꯃꯥꯏꯗ ꯂꯣꯏꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯋꯥꯔꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯉꯁꯤ ꯄꯨꯡ 2 ꯐꯥꯈꯤꯗꯣꯔꯦ ꯑꯗꯨꯅ ꯄꯨꯡ 2ꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯂꯣꯏꯁꯤꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯣꯖꯥꯗꯒꯤꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯌꯥꯎꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯑꯣꯏꯕꯤꯕ ꯃꯌꯥꯝꯁꯤꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯣꯖꯥ ꯈꯔ ꯇꯦꯟꯇꯛꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯨ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯃꯥꯂꯦꯝꯒꯤ ꯏꯃꯥꯔꯣꯟꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯃꯣꯠꯇ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯟꯁꯤ ꯆꯥꯎꯈꯠꯀꯅꯤ ꯑꯗꯒꯤ ꯀꯔꯝꯕ ꯊꯥꯛꯇ ꯄꯨꯈꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯏꯃꯥꯔꯣꯟꯒꯤ ꯃꯤꯇꯪ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄ ꯅꯠꯇꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯜꯁꯤ ꯆꯥꯎꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯁꯨ ꯑꯩꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯩ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯔꯣꯜ ꯏꯌꯦꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯃꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯖꯥꯇꯤ ꯑꯃꯒꯤ ꯃꯁꯛ ꯇꯥꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯈꯨꯗꯝ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯏꯔꯣꯜ ꯏꯌꯦꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯂꯩꯖꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯩ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌꯁꯦ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯏꯃꯥꯔꯣꯟꯒꯤ ꯅꯨꯃꯤꯠꯄꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯑꯩꯒꯤ ꯂꯣꯟꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯇꯧꯖꯕꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯍꯟꯕꯤꯔꯤꯕ ꯁꯤꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯃꯥꯔꯣꯟꯒꯤꯗꯃꯛꯇ ꯁꯍꯤꯠ ꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯍꯟꯅ ꯅꯣꯛꯆꯔꯤ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏ ꯏꯃꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯄꯨꯝꯅꯃꯛꯇꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯤ ꯑꯗꯨꯒ ꯃꯤꯔꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯌꯥꯝ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄ ꯑꯩꯈꯣꯏ ꯊꯝꯃꯣꯏ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯕꯤꯔꯃꯉꯣꯜ ꯉꯥꯏꯍꯥꯛ ꯃꯄꯥꯟ ꯊꯣꯛꯎꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯅꯦꯛꯁꯟ ꯌꯧꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯍꯧꯈ꯭ꯔꯕꯅꯤna ꯌꯥꯝꯅ ꯈꯔ ꯇꯦꯟꯇꯛꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯥꯡꯅ ꯈꯔ ꯇꯦꯟꯇꯛꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯃꯇꯪ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯣꯗꯤꯌꯟꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯃꯇꯪ ꯃꯥꯗꯔꯁ ꯗꯦ ꯑꯩꯈꯣꯏꯒꯤ
ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯃꯁꯤꯡ ꯂꯤꯛꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯥꯟꯗꯝꯗꯤ ꯗꯣꯠ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯜꯂꯤꯕꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯅꯤ ꯑꯩꯈꯣꯏ ꯀꯅꯥꯗꯥꯗꯒꯤ ꯇꯧꯔꯒ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯟꯅ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯅꯤꯄꯨꯔꯤ ꯇꯥꯔꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯄ ꯃꯦꯁꯦꯖꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯦꯔꯤꯀꯥ ꯂꯣꯏ ꯃꯐꯝꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯀꯥꯎꯍꯟꯗꯕ ꯂꯣꯟ ꯀꯥꯎꯍꯟꯗꯕ ꯃꯥꯒꯤ ꯁꯔꯀꯥꯔ ꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯅꯠꯇꯦ ꯃꯄꯥ ꯃꯃꯥꯗ ꯂꯩꯔꯦ ꯑꯩꯅ ꯎꯖꯕꯗ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯕꯤꯔꯦꯟ ꯍꯥꯏꯅ ꯖꯥꯗꯣꯄꯨꯔ ꯀꯦꯜꯀꯇꯥꯗ ꯐꯦꯃꯤꯂꯤ ꯑꯃꯇꯪ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯃꯆꯥꯁꯤ ꯂꯣꯏ ꯃꯤꯇꯩꯔꯣꯟ ꯐꯖꯅ ꯉꯥꯡꯉꯤ ꯑꯩꯅ ꯑꯣꯖꯥ ꯀꯃꯥꯏꯅꯅꯣ ꯁꯤ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯕꯨ ꯃꯤꯇꯩꯔꯣꯟ ꯉꯥꯡꯉꯣꯏꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯣꯅꯤ ꯀꯅꯥꯗꯥꯗ ꯂꯩꯔꯒꯁꯨ ꯃꯥꯏ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡꯁꯤ ꯂꯣꯏ ꯃꯅꯤꯄꯨꯔꯤ ꯃꯃꯤꯡ ꯊꯣꯜꯂꯒ ꯃꯅꯤꯄꯨꯔꯤ ꯉꯥꯡꯍꯟꯕ ꯑꯗꯨꯅ ꯃꯄꯥ ꯃꯃꯥꯗ ꯂꯩꯔꯦ ꯃꯆꯥꯁꯤꯡꯁꯤ ꯂꯣꯟꯁꯤ ꯍꯤꯡꯍꯟꯗꯅꯕ ꯑꯗꯨꯒ ꯑꯩꯈꯣই ꯃꯩꯇꯩ ꯏꯃꯨꯡ ꯈꯨꯗꯤꯡꯗ ꯃꯆꯥꯁꯤꯡꯁꯤ ꯃꯥꯏ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯁꯤ ꯂꯣꯟꯁꯤ ꯍꯤꯡꯍꯟꯕ ꯂꯣꯟꯁꯤꯃ ꯀꯥꯎꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯂꯣꯟꯅ ꯖꯥꯇꯤꯒꯤ आइडेंटिटी ꯑꯩꯈꯣꯏ ꯂꯣꯟꯁꯤ ꯑꯗꯩ ꯀꯜꯆꯔ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯈꯪꯍꯟ ꯁꯤ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯟ ꯉꯥꯡꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯇꯩ ꯋꯥ ꯂꯩꯔꯒꯁꯨ ꯂꯣꯏꯅꯃꯛꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯅ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯗꯕ ꯅꯣꯟ ꯃꯅꯤꯄꯨꯔꯤ ꯑꯃꯅ ꯃꯅꯤꯄꯨꯔꯤ ꯉꯥꯡꯉꯛꯄꯗ ꯃꯥꯏ ꯂꯣꯟꯗ ꯈꯣꯏꯔꯒꯁꯨ ꯃꯣꯏꯕꯨ ꯑꯇꯩꯁꯨ ꯑꯩꯈꯣꯏꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯃꯥꯕꯨ ꯀꯔꯦꯝꯅꯅ ꯇꯧꯗꯕ ꯑꯁꯤ ꯍꯤꯟꯗꯤꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯍꯥꯏꯔꯗꯤ ꯍꯤꯟꯗꯤꯁꯤ ꯕ꯭ꯔꯣꯀꯟ ꯍꯤꯟꯗꯤ ꯉꯥꯡꯉꯁꯨ ꯍꯤꯟꯗꯤ ꯂꯣꯟ ꯉꯥꯡꯕ ꯃꯤꯅ ꯃꯣꯏꯗ ꯀꯔꯦꯝꯅ ꯇꯧꯖꯗꯦ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯍꯤꯟꯗꯤ ꯉꯥꯡꯅꯩ ꯕꯪꯂꯥꯗꯤ ꯌꯥꯝ ꯀꯔꯦꯝꯅꯩ ꯑꯗꯨꯅ ꯕꯪꯂꯥ ꯑꯁꯤ ꯅꯣꯟ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯕꯪꯂꯥꯁꯤ ꯑꯦꯚꯣꯏꯗ ꯌꯥꯝ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯀꯔꯦꯝꯅꯕꯁꯤ ꯇꯧꯗꯕ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯑꯁꯥꯏꯗꯁꯨ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯇꯣꯄꯤꯛꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏ ꯆꯪꯈꯣꯟꯅ ꯈꯔ ꯈꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯅꯨꯡꯁꯤꯕ ꯏꯃꯥꯂꯣꯟ ꯈꯛꯇꯪ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯕꯨ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯐꯣꯡꯗꯣꯛꯄꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔ ꯃꯤꯔꯔ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯈꯔꯅ ꯁꯨꯝ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯕꯦꯡꯒꯣꯂꯤꯗꯁꯨ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠ ꯄꯨꯊꯣꯛꯆꯗ꯭ꯔꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯅꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯒ ꯂꯣꯏꯅ ꯈꯔ ꯉꯝꯖꯕ ꯈꯔ ꯄꯥꯎ ꯑꯣꯏꯅ ꯈꯔ ꯐꯣꯡꯕ ꯑꯥꯔꯇꯤꯀꯜ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯋꯥꯔꯤ ꯃꯆꯥ ꯈꯔ ꯐꯣꯡꯕ ꯁꯨꯝ ꯑꯣꯟꯂꯥꯏꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯏꯕꯤꯁꯤꯡꯕꯨ ꯑꯩꯈꯣই ꯉꯝꯅꯤꯡꯉꯒꯤ ꯉꯝꯖꯗꯦ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯁꯪꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯁꯪꯕ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯑꯁꯤꯗꯩꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯁꯨ ꯄꯨꯟꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣই ꯇꯧꯖꯕꯅꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯑꯣꯖꯥ ꯁꯃꯟꯅꯁꯨ ꯍꯥꯏꯕꯤꯔꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯁꯤ ꯇꯝꯃꯛꯇꯕꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯈꯔ ꯁꯨꯗꯕ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯒꯣꯂꯤ ꯈꯔ ꯌꯥꯟꯕ ꯇꯧꯕꯇꯕꯨ ꯑꯁꯤ ꯈꯔ ꯑꯣꯖꯥ ꯕꯤꯔꯃꯉꯣꯟꯗ ꯍꯥꯏꯕꯤꯗꯨꯅ ꯈꯔ ꯏꯀꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯁꯣꯜꯂꯁꯨ ꯁꯣꯟꯅ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯊꯦꯛ ꯀꯔꯥꯝ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯈꯔꯁꯨ ꯉꯥꯛꯄꯤꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯁꯨꯕꯗꯤꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯒ ꯁꯨꯝ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯁꯃꯠ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯕ ꯑꯩꯒꯤꯗꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩꯀꯥꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯣꯏꯅ ꯄꯣꯛꯄꯤꯅꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯇꯝꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯒꯁꯨ ꯑꯣꯖꯥꯒ ꯃꯔꯛꯇ ꯑꯣꯟꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯕ ꯐꯪꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯨꯛꯀ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯃꯔꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯤ ꯑꯍꯨꯝꯗꯪ ꯁꯤꯟꯖꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗ ꯑꯩꯅ ꯉꯝꯖꯗꯕꯗꯤ ꯑꯩꯒꯤ
ꯏꯁꯥꯒꯤ ꯑꯁꯤꯟꯕ ꯈꯔꯁꯨ ꯂꯩꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯣꯡꯕ ꯑꯗꯩꯗꯤ ꯆꯍꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯕꯣꯏ ꯃꯦꯂꯥ ꯍꯥꯏꯅ ꯕꯨꯛ ꯐꯤꯌꯥꯔ ꯍꯥꯏꯅ ꯂꯥꯛꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯣꯜ ꯂꯧꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕ ꯁꯤꯒꯨꯝꯕ ꯏꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯥꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯨꯕ ꯉꯝꯖꯗꯕ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤꯇꯪ ꯑꯣꯏꯔꯁꯨ ꯁꯟꯗꯣꯛꯆꯒꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯧꯔꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ maya mutan kami problem kai negari alok kari thank you oja Thakatse. oja subodinegi kenosi ikodi lai aduna ina keno tawne adu mayam na tabadadi keno tawre thangde adu oja thangde oga sum tabiu keno tawra ai link thajaratte ko youtube te su lai ni ade facebook te su sim live join lai bani oja link thajaratte ko youtube te su lai ni ade facebook te su live join lai Pani. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨ ꯃꯊꯪꯗ ꯑꯩ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯖꯔꯛꯀꯦ ꯐꯣꯟꯗ ꯀꯔꯤꯗ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯣꯖꯥ ꯕꯤꯔ ꯃꯉꯣꯜꯒꯤꯁꯤꯅ ꯂꯥꯁꯇ ꯏꯟꯇꯔꯅꯦꯠꯁꯤ ꯈꯔ ꯁꯣꯟꯈ꯭ꯔꯦ ꯑꯗꯨ ꯑꯩꯒꯤ ꯅꯦꯠ ꯄꯦꯛ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯈꯥꯗ ꯋꯥꯏ ꯐꯥꯏꯗ ꯀꯨꯝꯊꯔꯛꯏꯕ ꯑꯣꯀꯦ ꯑꯗꯨꯅꯅꯤ ꯈꯔ ꯅꯦꯠꯁꯤ ꯈꯔ ꯁꯣꯟꯈ꯭ꯔꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯗꯤ ꯐꯖꯅ ꯌꯥꯎꯔꯦ ꯃꯔꯨꯑꯣꯏꯕ ꯗꯤꯁꯀꯁꯟꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈꯤ ꯑꯗꯨꯒ ꯂꯥꯁꯀꯤ ꯀꯟꯀ꯭ꯂꯨꯖꯟ ꯔꯤꯃꯥꯔꯛꯇꯨꯃ ꯈꯔ ꯋꯥꯔꯦ ꯃꯌꯥꯝꯅ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯑꯣꯖꯥ ꯁꯨꯕꯣꯗꯤꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯤ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯇꯥꯕ꯭ꯔꯥ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯀꯨꯝꯕ